on hold e paugi thoram gi manung chena khangminasi e paugi thoram asibuta biram liba khuding makpo ahan ba makta da senthoi thok somna taram nok sheri madi e paugi thoram gi mai ke digi su taram nok sheri haujik ꯑꯩꯈꯣꯏꯒꯤ ꯏ ꯄꯥꯎꯒꯤ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯣꯟꯂꯥꯏꯟ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯩꯕꯤꯔꯤꯕ ꯑꯁꯤ ꯗꯣꯛꯇꯔ ꯑꯦꯁ ꯑꯦꯝ ꯁꯅꯥꯁꯝ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟ ꯑꯣꯖꯥ ꯑꯁꯤꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 8132880336ꯗ ꯗꯥꯏꯜ ꯇꯧꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯨ ꯌꯥꯒꯅꯤ ꯑꯍꯥꯟꯕꯁꯦ ꯑꯩꯈꯣꯏ ꯀꯣꯜ ꯑꯃꯈꯛ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ ꯃꯁꯤꯃꯨꯛꯇꯪ ꯍꯥꯟꯅ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ hello ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ good morning madam ꯑꯍꯥꯟꯕꯃꯛꯇꯗ ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩꯍꯥꯛꯁꯤ ꯀꯩꯔꯛꯇꯒꯤ ꯊꯣꯉꯥꯝꯅꯕꯗꯤ ꯇꯧꯖꯩ ꯃꯦꯗꯥꯝ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯃꯔꯨꯞ ꯅꯕꯗꯤꯞ ꯀꯔꯤ ꯋꯥꯐꯝ ꯃꯦꯗꯥꯝ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8ꯒꯤ ꯑꯩ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ CAA ꯆꯠꯅꯔꯅꯤ ꯍꯥꯏꯕ ꯑꯃꯈꯛ ꯇꯥꯖꯈꯤꯕ ꯑꯗ ꯃꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯗꯤ ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ 2018ꯗ ꯏꯟꯗꯤꯌꯥꯗ CAA ꯆꯠꯅꯔꯣꯏꯅ ꯍꯥꯏꯈ꯭ꯔꯒ ꯉꯔꯥꯡꯒꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ CAAꯒꯤ ꯆꯠꯅꯔꯅꯦꯅ ꯍꯥꯏꯕꯤꯔꯛꯄ ꯑꯗ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯅ ꯏꯟꯗꯤꯌꯥꯗ CAAꯒꯤ ꯆꯠꯅꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯀꯝꯄꯜꯁꯔꯤ ꯆꯠꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯑꯗ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯒꯗꯤ ꯑꯗ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯒꯤ TDCM ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯨꯝꯕ ꯁꯪꯁꯊꯥꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯁꯤꯅ ꯃꯅꯤꯄꯨꯔꯗ ꯃꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏꯅ ꯑꯃꯨꯛꯁꯨ ꯍꯥꯏꯕꯤꯕ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯥꯗꯒꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯪꯖꯅꯤꯡꯉꯤꯕꯅ ꯍꯥꯏꯔꯤꯕ CAAꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯒꯅ ꯀꯔꯤ ꯃꯥꯡꯖꯕ ꯂꯩꯕꯒꯦ ꯅꯠꯇ꯭ꯔꯒꯅ ꯆꯠꯅꯗ꯭ꯔꯒꯅ ꯀꯔꯤ ꯇꯣꯡꯖꯕ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯁꯥꯗꯒꯤ ꯋꯥꯐꯝ ꯈꯔ ꯈꯪꯖꯅꯤꯡꯕꯅꯦꯕ ꯃꯦꯗꯥꯝ ꯑꯗꯨꯒ ꯑꯩꯅ ꯉꯥꯡꯖꯔꯤꯕꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯕꯤꯔꯒꯁꯨ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯍꯣꯏ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯊꯝꯖꯔꯤ ꯃꯦꯗꯥꯝ ꯇꯦꯂꯤꯐꯣꯟ ꯊꯝꯕꯤꯁꯤ ꯅꯕꯗꯤꯞ ꯑꯩꯈꯣꯏ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯟꯂꯥꯏꯟ ꯒꯦꯁꯇꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯅ ꯄꯨꯈꯠꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥꯗ CAAꯁꯤ ꯆꯠꯅꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯁꯪꯁꯊꯥꯟ ꯑꯃꯅꯁꯨ ꯌꯦꯠꯄ ꯋꯥꯐꯝ ꯂꯩ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ CAAꯁꯤ ꯆꯠꯅꯔꯛ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯃꯥꯡꯖꯕ ꯀꯔꯤ ꯂꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯥꯡꯖꯕ ꯑꯃꯁꯨꯡ ꯇꯣꯡꯖꯕꯒꯤ ꯋꯥꯐꯝꯗꯨꯃꯛ ꯈꯪꯅꯤꯡꯕꯒꯤ ꯋꯥꯐꯝꯅꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯇꯁꯦꯡꯅ CAAꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯆꯍꯤ ꯆꯍꯤ 3-4ꯒꯤ ꯏꯇꯤꯍꯥꯁ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯍꯪꯒꯠꯂꯒ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ 2018 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ CAAꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯂꯥꯛꯄꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯀꯟꯅ ꯔꯤꯌꯦꯛ ꯇꯧꯋꯦ CAA ꯌꯥꯔꯣꯏꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯀꯟꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯗꯅ ꯀꯩꯗꯧꯗꯅ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯔꯦꯂꯤ ꯊꯣꯛꯇꯅ ꯆꯠꯇꯅ ꯃꯌꯥꯝ ꯑꯃ ꯇꯧꯈꯤꯀꯣ ꯑꯗꯣ ꯑꯗꯨ ꯃꯌꯥꯝꯗꯨ ꯀꯟꯅ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯃ ꯂꯥꯛꯈꯤ ꯑꯗꯩ ꯅꯦꯒꯣꯁꯤꯌꯦꯁꯟꯁꯦ ꯀꯔꯤ ꯂꯥꯛꯈꯤꯒꯦꯗ ILP ꯄꯤꯈꯤ ꯑꯩꯈꯣꯏꯗ ꯑꯗꯨꯒ ꯌꯥꯅꯈꯤꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣꯗ ILP ꯂꯩꯕ ꯃꯐꯝꯗ ꯅꯦꯂꯟ ꯃꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯂꯩꯕ ꯃꯐꯝꯗ CAAꯁꯤ ꯑꯗꯨꯝ ꯃꯁꯥꯒꯤ ꯇꯦꯛꯁꯤꯒꯤ ꯀꯩꯅꯣ ꯃꯅꯨꯡꯗꯗꯤ ꯌꯥꯎꯖꯔꯒ ꯃꯁꯤ ꯆꯠꯅꯔꯣꯏꯅ ꯍꯥꯏꯔꯒ ꯂꯩꯈꯤꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯨ ꯂꯥꯡꯕ ꯇꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯃꯤꯖꯣꯔꯥꯝ ꯅꯥꯒꯥꯂꯦꯟ ꯃꯦꯘꯥꯂꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯡꯉꯝꯕ ꯀꯩꯗꯧꯕ ꯃꯌꯥꯝ ꯂꯣꯏꯅ ꯇꯣꯛꯈꯤ CAAꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯇ꯭ꯔꯤꯠ ꯑꯃ ꯂꯥꯛꯏꯁꯤ ꯃꯔꯨꯑꯣꯏꯅ ꯃꯦꯘꯥꯂꯣꯏ ꯑꯁꯥꯝꯗ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯄꯒꯤ ꯋꯥꯐꯝ ꯑꯃꯀꯣ ꯑꯗꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯈꯔꯗ ꯍꯥꯏꯗꯤ ꯂꯤꯒꯦꯜ ꯑꯣꯔ ꯏꯂꯤꯒꯦꯜ ꯃꯣꯏꯒꯤ NRCꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯧꯈꯤꯀꯣ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯤꯠ ꯈꯔ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ
กันเนาะก็ตอนบ้านมีไฟในประกวดแม่มาเมื่อตัวกี่แต่มันมีตัวกี่มันนุ่งก็สู้ไอ้คนน่ะมารวยน่ะคนน่ะกันว่าชีแต่นั่นหลักคือชีอินทัลเบลลี่มันนุ่งชีละมีตัวแม่จังที่อยากจะได้ไปกี่ตุ้มบังเกิดว่ามันก็จะตรงชีไปเนี่ยแต่อุจิเช่มาดูกี่กันว่าดู provision เป็นของบัลลัยแต่การในคนดีอุ้ยมันดีที่ชียังต้องให้ตัวมาตุ้งด่าไอ้คนนี่ยาเรนเนี่ยเก็บตัวกี่บันseasonมันเป็นคนยาตกระบเนี่ยบ้างอันนี้ก็เป็นตรงนั้นอันนี้ยากเลยที่มันกันดิฉันก็ได้ยานารักปนี่แต่อุจิเช่อันนี้อย่างนี้มันกันดิฉันดูทุกข์ระบราไอ้เราพูดมากี่อุดิอุเดแต่การที่โน่ที่นี่ร่างมามุกน้องนั่นเป็นอะไรเจ๊ไอ้คนนี้ยากเราพูดไม่ยากเลยนะมุกก็ให้ดูสิ่งที่เป็นอะไรไม่กันนี่เนาะมาดูกี่มาดูคิดถึงอุบวาเลยไอ้คนน่ะสัญญาแบบที่ว่าเราวันนี้ก็lu na kanjan di pa may amam bayay aduga ko na kanja ba di andudi ke no sip no udri aduga masimang na ojiki lai di ba ko gi achoba issue ma achoba lan gi ke no ma lai ngai sida masigi irang sina mo ko gi na thai na ba to ba do na uba ma si lai ado masi to na adom da ko na kalu braga si yai ko gi di se bu to ge da to ro daใช่เกี่ยเลยบ้าใกล้เนี่ยมันตัวเรื่องพวกสิ่งเลยบ้าใกล้ได้ก็ดีเชี่ยจะบัดคุ้มสุดตาไปก็ใช่จ้ะดูกี่พวกตัวนี้ดูก็เชี่ยจีน่าแกนวันที่คนจำเดะเจ้าจีมันนี่พวกที่ตัวเรื่องบ้าคือกี่บาร์มิสแกนวันที่คนจำเดะเนี่ยที่สิ่งที่คนจำเดะเนี่ยเราเองดูเวลาก็ตัวเชี่ยห้อยกินดูอะไรกี่ชี่อะไรกี่เนี่ยสิ่งขัดกันนี่ก็กี่ฮินดูจังก็เครื่องหนังแล้วว่าแกนวันสิ่งขัดกันนี่ตัวปฏิคนจำเดะนี่ก็aduna ankogi sidalai di bai sujiga dagi she gi pukalai ba fotoga ani do kitang Taiwan hodona laibra abadi ankogi sidadi already protected akoni yana ga ya kara bane ba manipur ka chani ya kara bane ba she bi ori tin di iwana ni billo ni de akoni ya to kara ba pura ma tanya ba ko je mun na tawri ba posi karino abadi ko kitang group na na ba change ada all india da ne na hai do age to ni guda ko ni yana ki ma tan do ba ai ti kana ma pan da to roi ai ba na sing ba hai gi rin do ma du tu ga da ba na ma du tu ga ya ba ji sa cha ba evidence to kari no ai ba ji covid di ai yu na dia ji information lai je tri ko ahoi da do ma du lai bo ra ga di ko ge tang movement di change do na si ma na yam kan do movement na mo sa la naเดี๋ยวจิแข่งกันที่ตลาดที่มาอยู่ที่องค์เงินเนี่ยบ้านเราแต่ก็ไม่ได้ที่ก็คิดว่าตัวเป็นที่ตัวมือด้าแต่ก็พอที่จิช่องกันที่ตลาดจะก็สปีดมันสูงกว่าในหมายถึงจังถ้าเกิดจิโร่จะมาขัดตาบ้านคนเราเข้าใจกันฮัลโหลยายพ่อบอกว่าสิ่งที่อายุอันนั้นไม่ใช่ได้อายุรันดิคงมันอัตโนมัติเป็นแม่เฮ้ยให้เดียวไอ้เนาะเสียงละทำอย่างนี้บอกว่าผมสิเป็นสิ่งดีบ่เดสาเดบิไอ้คนคนที่อินเดียที่เมียดีแต่ดับมณิปุรีสรุปสิโคทุ่งโอกาคนที่มาเยี่ยมนับดีมองอามาอินเดียเลยนั่งละสิลบระมันมาสานสิลบระให้ดีให้ยังไม่มาดำดีไอ้คนที่นายนรโมดีนะสัญชาติละลายบะยังคิดว่ามันจะถอยนะขึ้นมาแล้วก็มีหุ่นยังคิดว่าการคิดว่าว่าลูกสาวดานี่ลูกนี่ดีว่านั่นก็ทุกทีไอ้คนว่าเป็นอีดีดีมาดูดีมันนี่ดีเขาคิดไอ้คนที่นารันที่อุริเซียได้สั่งเลยนาก็อมุนาที่อาสามดานาที่งานดังที่เนี่ยนาที่อาสามดาดิฉันอัลลอฮ์กันว่าตามมาคุยดีทำมันครับปังจะปังทุกข์กันเนี่ยนะฮะอันนี้จะกันดีมาสิไอ้คนมณิปุรีไอ้คนจะไอ้คนที่เขาจะตั้งถึงไปมองอามาอวยบล้ามาสินะไอ้คนที่ดิฉันไม่ใช่ไอ้คนที่อันนี้มาทั้งที่ว่าคันที่มวยที่ว่าคันที่ตาดีอวยลำกันนี่ทุกครั้งละตัวดีบล้าไอ้คนที่เมียมีไอ้คนมณิปุรีเมียมีด่าคนรู้นะคนที่ต้องตั้งถิ่นละมาที่การีมานั่งนี่เนาะอันนี้ต่างกันดีไอ้คนที่ไหนมาขี้กุ๊กกี้ก็มาเจอกันที่ล้านสิจ้ะไอ้คนที่มณิปุรีไอ้คนที่ล้านเล็บเสือร้อนเลยตรงนั้นมณิปุรีกังเลยป้าไอ้น้ำมาเชื่อมได้ร้อนให้มาก็ซับมาเนี่ยจ้ะ
มันมีมวยจะถูนมวยจะถูนนะมวยจะหายมงด้วยนะหายไปนี่คนที่มันที่พูดว่ามันก็มันอาศัยมันนี่ตัวแต่ละมาถูกจะดูได้แล้วตัวดูดีบ่อาดูเนี่ยคนมันที่พูดว่าคนที่เขาพูดกันเขาเราจะมาใส่มันไม่ทำได้บ่มาที่มาตั้งที่ตั้งทำดีนะมันก็ดีมันก็จะได้เขาจะเกิดขึ้นโอ้ยโอจ้าคุยมารูคอลเลอร์รันดิฟนะสุขภิรายเขาจะเขาจะมณีปูร์ดไม่หัวนักสักเลี้ยงมาแต่มาสิดาอินเดียกีมาคุกทงบรรลุจิงแบบมาพิมาป้าโอริเวสิงซีงั้นสิฟ้าบนองบัตันลาอากาเลยริบประจามายามกีอวัดอปาแต่กีเลยริบพิบมาสิยังสินบกิมาหุตตาตาฉันนั่นดับอุชนดับมากุมดาเขาจะฟ้าวันเลยบสิดามณีปูร์กีประจาพุ่มนั้นมักนับเป็นดับกิว่าพม่ามักขักสุเลยริบันีมารักสิดาคุยกีมณีปูร์กายิมโลนริบายามนั้นนักนับไปสเตปชิงเดดีอินเดียกีลุจิงบสิงนั่นละอากาสเอาคนทารังก็มาริเลนบะคุยกีทับกสิงอุเรฟยุงตัมบกิบุโอโรมากิบุโอโรมาสิคุยกีลาอากาสมัยนั่นตัวบกิว่าพมสีอดูมักไอคุยตานารีอุนารีให้บัตรเลยอดูบุคุยชูอีกครั้งหูตัวนี้ท่าจะเดินนะงารังสิคุยกี honorable chief minister สิงารังนุ่งทิลเดลีดานุ่งทิลเด็กคุยตักตะไปชิลลักา home minister อมิตชาฮกวาริชานาเรอันนั้นการที่คุณบอกว่าผมขนาดดีคุยกี่เล่ารักไปใหญ่ท้าจะบ่อามาดีสมัยนั้นคุยปีนักขี่บ่กี่ว่าผมมาขัดตาหน้าดีให้ตาเรียมายามนะก็แล้วนะพวกเขาเป็นมีบอกว่าผมแล้วก็โอ้ยดีแบบพี่ผมก็ไม่ทำเป็นยังไงก็แล้วกี่สู้ก็กี่คิดตั้งsentimental กันโน้นนั่นทำดีแบบนี้อันลานแบบนี้เต้อันสุ่มเนี่ยแต่แบบนี้ยังชี้คิดตั้งก็กี่ปักพวกนี้ยังไม่ยาบ้ามันก็เลยก็เย่กันนั่นได้อารามไปเต็งโกลน่ะกังวาดาวัชกโลหันประกันได้ยังมึงไงแต่ว่ายังก็ยาวกี่ก็กันนั่นได้ก็เย่มีที่วงมีตำบันวิจารณ์น้ำก็ยาวกี่ตัวอันนี้ยังไม่ยังเช่นกันเลยนั่นเราไอ้คนที่สมอารามไปกัมพูชาโอ้อันที่สุดาล้วนที่ยามกันได้สิ่งนั้นได้การพูดนิ่งเป็นสิ่งที่เป็นสิ่งที่บอกอันนี้สมไม่ยังเช่นกันเลยไม่คิดกันว่าตัวเราเป็นน้ำมันตัวอีกอันนั้นแต่ยี่กันว่าสิหาริบว่าให้ดูลุสิงบัชิงข้างนั้นนะแต่ก็มันเป็นดิมิยามสิมาดูนะ majority ไว้กันแล้วก็กันน้องสุดตัวเองอันนั้นแต่ยี่กันเลยพักเช่นนั้นตระกันมันเป็นดิมิยามโคตรอันนี้ว่าการีมีเอาเดย์ที่กันว่าได้ตัวยี่คุกกี้จิงกัมบุนะตาลิกีกันว่านี่อินเดียกีมันนุ่งได้เลยได้separate administration นะไอ้ตัวนี้มันนี่พูดได้ใครตัวไปว่าตัวนี้อินเดียได้ใครตัวไปว่าไม่ยาวจีแล้วกันว่า geopolitics เนี่ยไม่ได้บ้างก็ได้ตัวไม่อันที่ยังก็สู้ต่างชาติก็ดีก็ยีบมาสิ่งที่คุณบ้าผมตรงนั้นนะแต่ก็นี่คนใครได้ก็ดีผมตรงนั้นใครไปเอาไปตัวสิ่งที่ไม่ยอมส่งไปดีกว่าก็ยีอินเดียก็ตายไม่ได้บ้าส่งกินหนังเนี่ยก็สรุปให้แต่เลยมาคุยกันนะก็ยีขาดหนึ่งชุดที่สรุปมาเทียบกันเลยมาสิอินเดียโปรเทคเรทไว้ในการเลี้ยวไปบางทีให้ดีอินเดียยี่ไว้ในดูเนียบสิสองตัวไปบางทีโอ้ยก็ไม่ได้จำนัดเด็กไม่เกี่ยมันลงได้แต่กี้คุกกี้สินกันที่สิเชื่อมั่นก็ไอ้พวกกันที่สิอินเดียเดินนับก็หินบางทีว่าขนมต่อไปให้บางทีวันที่อินเดียกี่โปรเจกต์ไม่ยอมตัวดิเช่จะโปรติสกิมาคาดาดูกินในนั้นบางทียาวดีบ้า sorryอินเดียกี่ว่าโปรเจกต์อะไรจะสิ่งที่pipeline กุมบ้าเด็กก็กี่กาลาดันโปรเจกต์กุมบ้ากุมบ้าเนี่ยเลยดีบ้างจ้ะที่กันที่มันเชื่อมั่นกันดีมาดูอินเดียเทสต์ตัวโปรโมโอเรเลยด้วยนี่ยังงี้ปฏิบัติกุมบ้าโมโอเรเลยด้วยนี่อันนั้นเนี่ยก็ทุกตัวว่าที่การมีเอาเดียที่เราที่ที่มณีปูร์กันนั่นเองก็มณีปูร์นั่นเองที่เราที่จะช่วยไม่ได้แบบพรหมเตียงครับแล้วงานอาหาร2000แล้วทุกที่ว่ามีน้ำมันช่วยตัวเลยก็ให้เบียวjadi pungkoi question lagi, amu mana pungkoi question dah, impan beli je angau bermati angkau udo. Adu del leba, macam sing, adu semua, tenok kai dokraga, atau apa puruk kerja kebuina kunda bermakam kai dokraga, ada lagi mesti panganan kunda bermakam kai dokraga, ada lagi nan mani polisi bermakam kai dokraga, adu del lemau dibaca gatu terkena ekspedisi sektor juga. Kanada Manipur mangan bagi wayau de ada lagi Manipur me pergi kota koi wa karim yau de karim yau de kenone mai te mu te wa pamon bane vilai mesti yau de Manipur ma adu so Singapore gumba Manipur gumbam sem Manipuram sem ga mai te yau de ba
ꯑꯗꯨꯒꯤ ꯄꯣꯠꯇꯅꯤ ꯍꯧꯖꯤꯛ ꯅꯥꯒꯥꯁꯤꯡꯗꯁꯨ ꯀꯟꯅꯗꯦ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯐꯨꯔꯨꯞ ꯃꯌꯥꯝꯁꯦ ꯑꯝꯇ ꯀꯟꯅꯗꯦꯀꯣ ꯑꯗꯣ ꯋꯥ ꯉꯥꯡꯗ꯭ꯔꯤꯁꯤꯗꯤ ꯃꯣꯏꯅ ꯋꯥꯍꯩ ꯑꯃ ꯉꯥꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯄ ꯍꯦꯟꯖꯟ ꯍꯥꯏ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯁꯨ ꯃꯁꯤ ꯀꯣꯛꯁꯦ ꯗꯥꯏꯚꯔꯠ ꯇꯧꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯃꯣꯠꯇꯧꯁꯦ ꯑꯈꯟꯕ ꯈꯔꯅ ꯈꯜꯂꯒ ꯂꯩꯖꯔꯒꯁꯨ ꯉꯝꯈꯩ ꯉꯥꯛꯄ ꯍꯥꯏꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯆꯨ ꯀꯗꯥꯡꯕꯟꯗ ꯀꯧꯕ꯭ꯔꯨꯛꯇ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯝꯂꯥꯏꯗ ꯑꯗꯒꯤ ꯁꯦꯛꯃꯥꯏꯗ ꯄꯂꯦꯟꯗ ꯑꯗꯒꯤ ꯁꯨꯒꯅꯨ ꯀꯛꯆꯤꯡꯗ ꯑꯗꯩ ꯀꯩꯅꯣꯗ ꯃꯣꯏꯔꯥꯡꯗ ꯁꯤꯗ ꯉꯝꯈꯩ ꯉꯥꯛꯑ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯏꯁꯥꯗ ꯌꯥꯖꯔꯦꯕ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩꯁꯤ ꯁ꯭ꯋꯥꯏꯗꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯗꯤꯐꯤꯀꯜꯇꯤꯁ ꯑꯃ ꯑꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕꯅꯤꯀꯣ ꯑꯆꯧꯕ ꯑꯃꯒ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯍꯥꯏꯍꯟꯅꯤꯡꯗꯕ ꯋꯥꯍꯩ ꯑꯃꯒ ꯍꯥꯏꯈꯤꯕ ꯄꯣꯠꯇꯨꯁꯨ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯄ ꯃꯌꯦꯛ ꯆꯥꯎꯊꯣꯔꯛꯄꯒꯤ ꯄꯣꯠ ꯑꯃꯗ ꯂꯩꯔꯦ ꯃꯁꯤ ꯀꯔꯤꯅ ꯉꯥꯛꯀꯗꯒꯦꯅ ꯍꯥꯏꯗ ꯅꯣꯡꯃꯩꯅ ꯉꯥꯛꯄ ꯌꯥꯔꯔꯣꯏ ꯁꯤꯒꯤ ꯇꯟꯖꯥꯁꯤ ꯌꯧꯔꯗꯤ ꯅꯣꯡꯃꯩꯗꯨꯗꯤ ꯅꯣꯡꯃꯩꯒꯤ ꯕꯦꯂꯦꯟꯁ ꯑꯃ ꯂꯩꯒꯅꯤꯀꯣ ꯅꯣꯡꯃꯩꯅ ꯇꯧ ꯌꯥꯁꯨ ꯌꯥꯗ꯭ꯔꯤꯅꯤ ꯀꯩꯅꯣꯅ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯕꯐꯔ ꯖꯣꯟ ꯑꯅ ꯁꯦꯝꯃꯒ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤꯅ ꯕꯐꯔ ꯖꯣꯟ ꯑꯅ ꯇꯧꯔꯒ ꯅꯝꯗꯅ ꯊꯝꯃꯕꯁꯤꯗꯕꯨ ꯀꯃꯥꯏꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯒ ꯑꯩꯈꯣꯏ ꯂꯥꯟꯒꯤ ꯇꯧꯅꯤꯡꯉꯤ ꯅꯣꯡꯃꯩꯒꯤ ꯂꯥꯟꯅ ꯌꯥꯔꯔꯣꯏ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯈꯪꯉꯦ ꯅꯣꯡꯃꯩꯒꯤ ꯂꯥꯟꯁꯤꯒꯤ ꯇꯉꯥꯏ ꯐꯗꯕꯗꯤ ꯂꯩꯕ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯥꯜꯂꯦꯕ ꯀꯩꯗꯧꯔꯛꯏꯕ ꯑꯗꯒꯤ ꯃꯣꯏꯅ ꯑꯦꯔꯤꯌꯥ ꯑꯣꯀꯨꯄꯦꯁꯟ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯕꯐꯔ ꯖꯣꯟꯒꯤ ꯋꯥꯡꯃꯁꯤꯗ ꯃꯣꯏꯅ ꯇꯧꯔꯛꯏꯕ ꯄꯣꯠꯁꯤꯕꯨꯗꯤ ꯅꯣꯡꯃꯩꯗꯨꯅ ꯉꯥꯛꯇꯕꯗꯤ ꯌꯥꯗꯕ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯉꯥꯛꯑꯒ ꯂꯩ ꯑꯗꯨ ꯉꯥꯛꯑ ꯂꯩꯖꯔꯤꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯅꯨꯄꯥ ꯌꯨ ꯉꯥꯎꯕ ꯑꯃꯅ ꯃꯥꯒꯤ ꯃꯇꯨꯁꯦ ꯍꯥꯏꯒꯠꯇꯅ ꯐꯨꯒꯠꯂꯛꯄꯗꯅꯦ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯗ ꯀꯨꯞꯁꯜꯂꯒ ꯀꯣꯕ꯭ꯔꯤ ꯀꯨꯞꯁꯜꯂꯒ ꯈꯥꯡꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯅꯦꯕ ꯑꯩꯈꯣꯏꯅ ꯈꯥꯡꯉ ꯂꯩꯔꯤꯁꯤꯗꯤ ꯑꯗꯩꯗ ꯀꯔꯤꯒꯨꯝꯕ ꯍꯦꯟꯖꯜꯂꯛꯑꯒ ꯈꯣꯡꯄꯥꯛꯅꯒ ꯍꯦꯛ ꯀꯥꯎꯊꯣꯛꯆꯕ ꯈꯨꯠꯅꯒ ꯍꯦꯛ ꯀꯩꯅꯣ ꯇꯧꯖꯕ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧ ꯂꯩꯔꯤꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯐꯤꯕꯝ ꯑꯃꯗꯅꯦ ꯑꯗꯣ ꯁꯤꯒꯤꯁꯤ ꯀꯔꯤꯅ ꯉꯥꯛꯀꯗꯧꯅꯣꯗ ꯔꯨꯜ ꯑꯣꯐ ꯂꯣꯅ ꯉꯥꯛꯀꯗꯧꯅꯦꯕ ꯂꯩꯉꯥꯛꯅ ꯉꯥꯛꯀꯗꯧꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯨꯝ ꯍꯨꯟꯗꯣꯛ ꯊꯝꯃꯤꯁꯦ ꯑꯩꯈꯣই ꯃꯤꯌꯥꯝꯁꯤꯅ ꯑꯗꯨ ꯈꯪꯗ꯭ꯔꯤꯔꯥ ꯈꯪꯅ ꯈꯪꯖꯟꯅꯗ꯭ꯔꯤꯔꯥ ꯇꯧꯔꯣꯏꯒꯦꯅ ꯇꯧꯗ꯭ꯔꯤꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯁꯤ ꯑꯃꯤꯠ ꯁꯥ ꯃꯣꯗꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯩꯇꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝꯕꯥꯟ ꯃꯌꯥꯝ ꯌꯥꯎꯔꯕ ꯖꯥꯠꯂꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤꯗꯤ ꯑꯗꯣ ꯃꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯀꯣꯂꯔꯅꯕꯨꯗꯤ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟꯇꯦꯜꯂꯤ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯣꯂꯔꯒꯤꯗꯨꯒ ꯈꯤꯇꯪ ꯀꯟꯇ꯭ꯔꯥꯁ ꯆꯠꯂꯤ ꯍꯥꯏꯗꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯃ ꯑꯩꯅ ꯎꯖꯩ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯈꯥꯏꯗꯣꯛꯄꯒꯤ ꯋꯥꯁꯨ ꯌꯥꯎꯗꯦ ꯃꯅꯤꯄꯨꯔꯁꯤꯗ ꯃꯩꯇꯩ ꯂꯧꯊꯣꯛꯄ ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯨ ꯂꯩꯗꯣꯔꯤ ꯍꯥꯏꯗꯤ ꯃꯩꯇꯩꯁꯤ ꯍꯥꯏꯗꯤ ꯂꯧꯊꯣꯛꯄ ꯍꯥꯏꯗꯤ ꯂꯣꯏꯅꯕ ꯍꯥꯠꯄꯕꯨꯗꯤ ꯉꯝꯗꯧ ꯅꯠꯇꯦꯀோ ꯑꯗꯨꯕꯨꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗ ꯑꯩꯈꯣꯏꯁꯦ ꯅꯝꯁꯤꯜꯂꯒ ꯀꯩꯅꯣ ꯑꯣꯏꯅ ꯊꯝꯕ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕ ꯇꯨꯏꯁꯟ ꯃꯥꯟꯖꯅꯅ ꯍꯤꯡꯕ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯝꯁꯤꯜꯂꯒ ꯊꯝꯕꯗꯣ ꯃꯐꯝꯁꯨ ꯂꯩꯖꯗ꯭ꯔꯦꯗꯅ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯖꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅꯦꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜꯗ ꯄꯣꯡꯖꯕꯗ ꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯀꯟꯖꯔꯤꯕ ꯂꯝꯒꯤ 25% ꯐꯥꯗ꯭ꯔꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯁꯤ ꯅꯝꯁꯤꯜꯂꯒ ꯁꯨꯞꯆꯜꯂꯒ ꯊꯝꯃꯒ ꯍꯧꯖꯤꯛꯁꯤ ꯉꯥꯌꯣꯛ ꯆꯐꯨꯗ ꯂꯩꯕꯗ ꯂꯦꯡꯕ ꯌꯥꯗꯦ ꯆꯠꯐꯝꯁꯨ ꯂꯩꯇꯦ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯐ꯭ꯔꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯀꯔꯤ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯀꯔꯤ ꯅꯤꯡꯇꯝꯕ ꯂꯩꯔꯤꯒꯦꯕ ꯑꯩꯈꯣꯏꯗ ꯀꯩꯅꯣꯗ ꯀꯩꯅꯣ ꯊꯥꯛꯄꯤꯔꯤꯗꯣ ꯅꯆꯤꯟꯖꯥꯛ ꯊꯥꯛꯄꯤꯔꯤꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯅꯦ ꯗꯣꯂꯔ ꯂꯣꯏꯒꯗꯧꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯃꯣꯏꯅ ꯌꯣꯟꯅꯤꯡ ꯃꯇꯝꯗ ꯌꯣꯟ ꯌꯥꯕ ꯆꯠꯊꯣꯛꯅꯤꯡ ꯃꯇꯝꯗ ꯆꯠꯊꯣꯛ ꯌꯥꯕ ꯆꯥꯅꯤꯡ ꯃꯇꯝ ꯆꯥ ꯌꯥꯕꯒꯤ ꯐꯤꯕꯝꯅꯦꯕ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯤꯅ ꯑꯟꯗꯔꯁꯇꯦꯟ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤꯒꯦꯕ ꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯒꯗꯕꯅꯦ ꯂꯩꯉꯥꯛꯁꯤ ꯃꯊꯧ ꯇꯧꯍꯟꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁꯤꯁꯇꯦꯝꯅꯦ ꯍꯥꯏꯕ ꯑꯗꯣ ꯁꯤ ꯂꯩꯉꯥꯛ ꯃꯊꯧ ꯇꯧꯍꯟꯅꯕ ꯋꯥꯗꯤ ꯁꯨꯡꯉꯥꯡ ꯉꯥꯡꯗ꯭ꯔꯒ ꯑꯗꯨꯒꯤ ꯋꯥꯐꯝꯗꯤ ꯁꯨꯡ ꯇꯟꯅꯗ꯭ꯔꯒ ꯆꯔꯥꯟꯒ ꯇꯨꯔꯥꯟꯒ ꯑꯃꯃꯨꯛ ꯍꯥꯏꯅꯤ ꯑꯃꯃꯨꯛ ꯇꯧꯅꯤ ꯂꯩꯊꯣꯛꯀ ꯂꯩꯁꯤꯟꯒ ꯇꯧ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯅꯣꯡꯃꯩ ꯂꯩꯕꯒꯤ ꯑꯗꯨ ꯂꯩꯕꯒꯤ ꯑꯗꯥ ꯂꯩꯕꯒꯤꯅ ꯇꯧ ꯂꯩꯔꯦ ꯂꯩꯔꯒ ꯅꯣꯡꯃꯩꯗꯨ ꯀꯗꯥꯏ ꯆꯠꯂ ꯀꯥꯞꯄꯨꯗꯣꯔꯤꯅꯣ ꯍꯧꯖꯤꯛ ꯆꯠꯐꯝꯐꯥꯎ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯊꯣꯛꯐꯝꯐꯥꯎ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯑꯗꯣ ꯀꯥꯞꯅꯗꯣꯔꯤꯁꯤꯅ ꯀꯅꯥꯒꯅꯣ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯦꯡꯅꯕꯁꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯀꯥꯞꯅꯔꯁꯦꯅ ꯍꯧꯔꯒ ꯊꯣꯛꯑꯁꯦ ꯀꯩꯅꯣꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤꯒꯤ ꯅꯠꯇ꯭ꯔꯣ ꯀꯥꯞꯅꯗꯣꯔꯤꯁꯦ ꯑꯩꯈꯣꯏꯒ ꯍꯧꯖꯤꯛ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯃꯣꯏꯒ ꯂꯥꯟ ꯊꯦꯡꯅꯕꯁꯦ ꯑꯩꯈꯣꯏ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯑꯗꯨꯗꯤ ꯁꯤꯗꯤ ꯅꯣꯡꯃꯩꯒꯤ ꯂꯥꯟ ꯅꯠꯇꯦ ꯀꯣꯛꯀꯤ ꯂꯥꯟꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯂꯥꯟꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯅꯒꯗꯧꯔꯤꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯋꯥꯔꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯂꯩꯉꯥꯛꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯃꯊꯧ ꯇꯧꯍꯟꯕꯗꯨꯅꯤ ꯃꯊꯧ ꯇꯧꯉꯝꯗ꯭ꯔꯗꯤ ꯂꯧꯊꯣꯛꯑꯣ ꯃꯊꯧ ꯇꯧꯉꯝꯗꯕ ꯄꯣꯠꯇꯣ ꯉꯁꯥꯏꯒꯤ ꯑꯁꯤꯕ ꯄꯣꯠꯇꯣ ꯊꯝꯒꯅꯣꯕ ꯑꯗꯨ ꯂꯧꯊꯣꯛꯈꯣꯕ
มันต้องตัวเงินบวชทำมุสิเนี่ยแบบเป็นอะไรนี่ใช่ಅದು people ಸಿಗ್ಯಾಂತ ಬಿದಿ ಬಗ್ಗೆ ಹೋಗಲ್ಲ ಅಂತ ಕರಿ ನೋಡಿ ಖಂದ್ರಿ ಹೋಗೋ ಅದು ಸಿಗಿ ಮೀನ ತವೈದ ಚೌಬಲಾನಿತಿಗಿ ಖುದ್ದಮ ಐಕೋದ ಥಾದರಾಗ ಐಕೋಸಿ ಯೋಮಗ ಫಾರಗ ಥಮ್ಮಿಯಸ ಸಿ ಅಂಡರ್ಸ್ಟ್ಯಾಂಡ್ ತಗೋ ಸುಂಗಂದ್ರದಿ ಕರಿ ನೋ ಐಕೋನೆ ತಗೋ ತೈತೆ ಸಿ ಅಮ ಖಂಗ ಐ ತೊಂದನ ನತ್ರಗ ಖರನ ಎದ ಇಂಟೆಲೆಕ್ಚುಯಲ್ ಖರನ ನತ್ರಗ ಧಮಾಪಬ ಖರನ ಬ್ರಿಂಗ್ ಚುಂಗಗ ಯಾಬ ನತೇಬ ಸುಸೈಡಲ್ ನೇಬ even intellectual over society neba kitang kan ngang over the logo kidori neba logo pe ho ne ani ko chona tab ngang keno me am pha ko to gi kari wai me am sun san dore ni tar ni no na bari ba ko ngam na mang da ai de ta ado singma me am sida even intellectual circle so krital lai re adagi khulai pa jeri ba kam so krital lai re ko ma sel krital lai re chi lai re kan sida ai ko shi kada jano ko ne litori she che ai ko wakhan jeng tong kun na man min na ga ko pula boina ko yin lai nga sen tong ma tong to na ba ti wan sia du ma tong to kan bi ya ga do me ba nga ma tong to de ba ju se nga chi to kon ko to de ba adu tong ma tong to wan ja ru di adu ko gi anam ba ting na mi tang wan ni ma tam pi ri heng ngai chi to na mani ti tang wa ji ma tung da ram ba ting wan ju kari to ka do ri no adu gi mi am na ko ba man dai na ba ma di le ko hoi adu ngai ba ta de bra su ngai ra ga le ba ni tang wa ni ma mu ngai da ma tang tang wa ni mu kha ba mu ngai da ma tang tang wa ni mu kha ba mu ngai da to ro di ai ko shi adum ngai ja pu ma kun kun chi gi ya ai mai tin de hoi tha ga chiri ja yam chum ba pham ne koi hoji thokli ba manipur da oiri ba phibam masi rajniti gi war ni aduna masida koina khut ka na traga hak theng dana koina physical war cha thabana di mai pak pangam loi aduna leidi ba chawa sang sing asi praja mayam na tauhan ga da mathau du chini hai ba se koina su khara chat ka da ba mai kai hai ba tare in ga da ba mai kai du in min na chi hai ba ni adu masigi manung channa oiram ba su yai ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯔꯥꯝꯕꯥꯏꯅ ꯊꯥꯕ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯝꯈꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯂꯧꯔꯛꯀꯗꯧꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯑꯩ ꯃꯆꯦꯠ ꯑꯃꯇꯪ ꯅꯞꯁꯤꯟꯖꯍꯧꯒꯦ ꯑꯩ ꯀꯩꯅꯣꯅ ꯍꯣꯠꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯒꯤ ꯀꯩꯅꯣꯗ ꯑꯔꯥꯝꯕꯥꯏꯅ ꯄꯨꯈꯠꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯋꯥꯠꯍꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯤꯌꯣ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯐꯝꯃꯒ ꯑꯔꯥꯝꯕꯥꯏꯅ ꯄꯨꯈꯠꯂꯤꯕ ꯋꯥꯐꯝꯗꯨ ꯀꯩꯒꯨꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯐꯝꯃꯒ ꯄꯥꯁ ꯇꯧꯔꯒꯗꯤ ꯌꯥꯝ ꯐꯕ ꯑꯣꯏꯒꯗꯧꯕ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯍꯥꯏꯐꯦꯠ ꯀꯩꯅꯣꯗ ꯁꯤꯊꯔꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯈꯤꯇꯪ ꯈꯟꯊꯍꯧꯗꯕ ꯍꯥꯏꯗꯣꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯃꯗꯨ ꯇꯧꯐꯝ ꯊꯣꯛꯄꯅꯦꯅ ꯈꯜꯂꯒ ꯊꯝꯈꯤꯕ꯭ꯔꯥ ꯑꯗꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯒ ꯑꯁꯦꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯑꯣꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯉꯁꯥꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒ ꯌꯥꯅꯔꯒ ꯄꯨꯈꯠꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗ ꯃꯗꯨ ꯃꯇꯝ ꯆꯪꯒꯗꯧꯕ ꯑꯗꯨꯒ ꯃꯗꯨ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯀꯩꯅꯣ ꯐꯪꯉꯣꯏꯗꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯎꯏꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯑꯃꯨꯛꯇꯪꯒ ꯍꯜꯂꯒ ꯋꯥꯔꯦꯞꯇꯨꯃꯛ ꯉꯁꯥꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀ꯭ꯋꯥꯔꯝ ꯃꯣꯏ ꯅꯤꯐꯨꯁꯦ ꯐꯝꯃꯒꯗꯤ ꯀ꯭ꯋꯥꯔꯝ ꯑꯗꯨꯝ ꯄꯥꯏꯀꯣ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯋꯥꯔꯦꯞ ꯑꯃꯇꯪ ꯑꯣꯟꯊꯣꯛꯑꯒ ꯑꯗꯨꯒꯤ ꯋꯥꯔꯦꯞꯇꯨ ꯑꯣꯏꯅ ꯆꯠꯊꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯋꯥꯔꯦꯞꯇꯨ ꯑꯣꯏꯅ ꯄꯥꯔꯂꯥꯃꯦꯟꯗ ꯄꯨꯈꯠꯄ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯌꯥꯝ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯇꯪꯒ ꯑꯩ ꯊꯝꯖꯍꯧ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯕ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯔꯥꯖꯁꯊꯥꯟꯗꯩ ꯁꯦꯛꯁꯄꯤꯌꯔ ꯍꯥꯏꯕꯤꯌꯨ ꯁꯦꯛꯁꯄꯤꯌꯔ ꯃꯦꯗꯥꯝ ꯑꯥꯔꯖꯤ ꯃꯦꯗꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛꯀꯤ ꯊꯝꯕꯤꯈꯤꯕꯗꯨꯒ ꯑꯗꯨꯝ ꯃꯔꯤꯗꯤ ꯂꯩꯅꯗꯧꯔꯦ ꯑꯗꯣ ꯉꯁꯤ ꯉꯔꯥꯡꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯁꯔꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯀꯥꯡꯕꯨꯒ ꯂꯧꯅꯈꯤꯕꯗꯨꯒꯤ ꯅꯠꯄ ꯑꯃꯗꯤ ꯅꯠꯇꯕ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯁꯦꯟꯇꯔꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯀꯧꯔꯛꯄꯗꯒꯤ ꯆꯠꯈꯤꯕꯒꯤ ꯃꯇꯨꯡ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯣꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯕꯨꯅ ꯌꯥꯝꯅ ꯋꯥꯅꯁꯨ ꯃꯣꯏꯁꯨ ꯏꯔꯥꯡꯁꯦ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤꯁꯨ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯑꯣꯖꯥꯅ ꯍꯧꯖꯤꯛꯀꯤ ꯊꯝꯕꯤꯕꯗꯣ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯇꯝꯄꯥꯛꯇ ꯏꯔꯥꯡ ꯁꯥꯒꯠꯄꯤꯔꯛꯂꯒꯅꯨ ꯍꯥꯏꯗꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯣꯝꯒꯤ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯃꯁꯛ ꯈꯪꯅꯔꯕ ꯑꯗꯒꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯇꯁꯨ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯤꯗ꯭ꯌꯥꯅꯟꯗꯒꯤ ꯚꯣꯏꯁ ꯁꯥꯔꯒ ꯃꯥꯒꯤ ꯚꯣꯏꯁꯇꯤ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯇꯥꯕꯗ ꯃꯥꯒꯤ ꯚꯣꯏꯁꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯇꯥꯖꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯗꯣ ꯃꯔꯩꯁꯨ ꯈꯔ ꯂꯣꯝꯃꯦ ꯑꯗꯨꯒ ꯃꯥꯒꯤ ꯚꯣꯏꯁꯇꯣ ꯏꯐꯦꯛ ꯇꯧꯔꯒ ꯃꯥ ꯁꯥꯍꯜꯂꯒ ꯃꯥꯒꯤ ꯃꯑꯣꯡꯗ ꯊꯥꯗꯣꯔꯛꯑꯒ ꯃꯌꯥꯝꯁꯤꯗ ꯂꯣꯟꯅ ꯌꯥꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯉꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯈꯤꯕꯒꯤ ꯃꯤꯐꯝ ꯃꯤꯄꯨꯜ ꯑꯃ ꯂꯩꯌꯦꯀꯣ
सिगी मतंग से ओजाना खतंग वाही खरा थंबिरम अदुगा अनी सुबा अमग खगना अखोगी हंतकी IRB 10 अमदी 12 की 11 की देरगांव दा कोई तो बुझिम यामना जो दुम मसी इरांग थोलकने दुम हाइने की इसा मक्सोते ते प्लेटफॉर्म दा हाइजेगी मणिपुर दा तौरगा जदि बहुतसु पांगई दा तौरमगरी थोई दबदो दो जिक नियोय मरी अमुक खुद थारे कोई थांग यानदना खोतना करी वहौदगिनो खंगे दो मसी कनाना दायित्व पुदोइनो ऑफिशियल ओइबा पाउ चंगझलगा लौरनी हाइबगी वाफम अमसु फोंदोरई हाइतारे कोई सिबा मपुदि सिहौद्रे दु इरांगसिगा मरी लेना तौरिबा मोंगसि यामना निपाइ थिंगाइदि सुम ओइबा सिगी मतंगदसु ओजाना तेंतकना वही अखरा थंबिरमोना इ फोन तौजिरक थागचरी शेक्सपियर टेलीफोन थंबिसे ओजादगी वाखलुन तामिनसे ओजा शेक्सपियर न पुखतपिरि वाफम अनिसिदा कोई अहानबगी वाफमसि अखोय मसेल ओनसिनरगा लोइछनबा यागदोरिब्रा हाइबा पोची याम हंजनिंगे हाइबा तारे स्वाइ मतंगसिदा कमाइन थंबिनिंगे कॉलरगी मोचे केनोसी असागी खंजेल सी साबनी खपने दोदा केनो मयाम मा हाइनेग्रे को अदंगा सागे केनो अमका लीगल केनो अमका लाचिन बिसिदा खोसी करिनो ज्ञान ताबदम चले अदो तसेंना केनो सी लो सी चनरब्रा न हारगदी सिंगिल लंदाय खोगी ngसागी अने ngै तबुना तंबोली बा खोगी तरी केनो सी खुद अमन वांग मलान तोगा दिक्कत ngam दे खुंका बन वांग मलान तोगा लोनो दे दिक्कत ngam दि सिगी मनुंग सिदना यामना डिफेक्टिव दा लोनो दगी केनो मक तोबदना अमा अदगी मियाम सम सेंटिमेंटल लोरे दिसुतो केनो कलिन तोबदा याम ngai तबा केनो फ्रे लेरे अदो मसी केनो सिना लेंगा सिना तौरिबा पोची मियाम ने पेन रोय दो बो अमा द पोजी तोले ओय मोइना बदी कंट्रोल तौना बा दु दागी करिगी मयाम अमा तौरम बयाय को इवन केनो ता इंटेलेक्चुअल सर्कल ना वांग तबा गाइसे मसी याम नी बो तिनो ममा लाई अदगी केनो दा कोगी याम फजा फचना हाइबिरम बता पिरम बा केनो मयाम अमा को तिमिन लेग्रे अदगी वांग हम तोपा कोगी पॉलिटिकल केनो मयाम अमा पॉलिटिकल लीडर्स मयाम अमा हाइतारे पॉलिटिकल तंता वाको मयाम अमा वासिंगा मंगम दना तिमिन लेग्रे अदगी यामना मसिन थौना थौरामबा कोगी केसो लीडर्सिंग मयाम तिमिन लेग्रे अदो सिगी फिगम जेस माइसिन तौतारगदी अकोगी अदुम निताने मैं सफु मसिन नेम दी बतारने अदुम क्लब लुक की बतारने को अदो सिगी अंडरस्टैंडिंग जिमा कोई केनोनिस लेंगा सादी बसांगु न से मसिक अंडरस्टैंडिंग जी नै दियो ना सिगी माते दगी हाइनिंग अदो जुक संगा गदा अको मकन ओनजना रे सेदा कनाना करी कायबे तवी अदु अदा दे येंग दो नतेगा कोन केनो अमका एग्रेशन अमका कोगी कचलाइसे particularly मैतेगी मथक्का लाफने ने लौरी बितोदि को अदो मैतेगी मथक्का ने उगवाने से मैतेगी मथक्का नते ऑल केनो जी मथक्का लाइने कोगी सोसाइटी जी मथक्का प्लब लाइने अदि पुरा पुतों तोंगान बा केनो अमका ग्रुप अमका सिदाइना पंजरी से कोगी केनो दा उकी ना हारगा लोनबा हेता को बटो बुदि आईगी मतो दि तौदे को इंडियन इंडिपेंडेंस नत्रगा मणिपुर की इंडिपेंडेंस फंगबा मतंदा कोगी दरबार की पार्लिमेंट मखादे यावगिबा पॉपुलेशन अदु मयाम अमा लई सिंगु की मरके यावबसु लई अदगी नगा मरके वाते ते केनो मरका नन मणिपुर की दसु कोई दसु मतंदगी दरबार ने यारगा यावगिबा केनो मयाम दुदी लिजिनी येंबा कांदा अदु मयाम दे कोने याम कन्ना मदुदा इंपेक्टिव दो यादो मादे अदु नतबदा होय लाने सिदी लाने ngसागी याबा यादबा से मतमतंदगी लेरिबि सिचुएशन दु मका पोले इंडिया पुंबसी मुगल मतंदा मुगल ने पायरमिन को मशीन कंट्री लो वेरमिन अदि मशीन में पांडल मोरमिन को ब्रिटिश मतंदा ब्रिटिश मुगल पार्लिमेंट हिस्ट्री की ताकत अदु बुदि सत्तबको अदु नतबदा कोने पीसफुल के नो सिदी मका अमदा कोगी लेगिबा कंस्टिट्यूशन सिंगाना सेना हारगदी कंस्टिट्यूशन से काहन दिदुम से हारगी वकन लंदु लेरगदी कोई याम कायना एग्रेसिव और द बिचिता गने ना अदुगी बियंग दी लिन तन्ने को अदुना माइके एमदा ओइग्रगा जी particularly कोई माइते खते दो टेक तो बासे एकदमना यूरोप मणिपुरगी केनोना कोई मेंबर मना हाइरमी गो वादो अदुदगी हम साथी गो वा मयाम मा कोई केनो सिंग सिंगांगेबा कुकी पीपल सिंग सिंग मयाम ngangeबा अदो तो माइके दे मयाम ngangeबा दिनतबको अदो तो ग्यारगना वेल पेड
แต่มันนั่นที่มันดูเป็นเรื่องที่ไม่ตัวบีรอเว้นแต่เป็นนักนั่นนี่มันตะกี้พักกันนะตะกี้ก็ดูเป็นที่มันดูตัวบีรออดีตัวฉันพูดยี่ police station มาตั้งแต่เนี่ยตอนบีรอตัวฉันพูดยี่ SP ตะกี้ตัวฉันพูดยี่ DC มาตั้งแต่เนี่ยตัวฮัลโหลตอนพูดยี่ DC SP มาตั้งแต่เนี่ยตัวฮัลโหลตะกี้ฉันพูดยี่เทนโนโลยีมาตั้งแต่เนี่ยตัวฮัลโหลอดีตัวฮัลโหลก็Sida to bos mana som da su adu pick up to ngana make ku ma ku le ne tara ga di adu irang solution ji su ya ba adu asom da na pi ta do ga som da infan ma yon ji ga da wa nga ko le ne ti ni chap ne ne tara di adu di manipur sarkar ji policy man de ba ko gi yek na ba sarkar ang ji policy man de le ba adu ka gi pare ne je sanda le di ba mo na ne to jari ba sarkar ji influence ya ra la Saya jalan jam jogong je, di saya yang kalau jalan, aduh ni kalau apa, jago menga tu poga. Ado number one, aku masih kena tahu cina ada di aku gilu tu susu, aku gilu kena si kilo mana ada si kena di mana aku gilu mana ada di mana jadi tu ni pak. Ado aku gilu kilo jadi buat kena si cina, so kangin cina, masih ada macam mana control tu view, aku si mana jadi buat ni. Ado aku mian je tak mungkin tengah kedua di bagian apa sih kanano sih. Aku government buat bagi macam mian buat ma buat aku yang apa sih. Aku macam macam tu sih. Aku akan dimagi aku anda tentu mina bertanya na, macam jaga. Ado kan. Ini sebagai IRB ki asam dah hujung training tu lebih. Sigi apa sih di ini semua jaga dengarang mana kajar ada dia potensi. Aduh na license jab ne sarkar ke official ro posu lakh free ye to ne chala ke ne ko dinga mri ko ado ujaba khara di da hai target di kitang mismanagement kar le ba male par sanda ga ta ri ni di chu ya me adagi ya me ba niam do agi training kar do fan di ga koi lenga ke di mo dum na tika na to wi ha ba gi report di le ram ba ya ko ne sumu ga kan da mo ke tumang ko san de ke kar di sen ga to Pasangnya military training lagi tabung dopa kena di masak tu di ko ne kitang video tu dah haja bani ko adu lain do tiban do di kitang u wat ta male adu management kitang soda degi discipline maintain tu do kitang wat ta leibra adu ju leibra chi jo kan ta ni du yan jala ni na adi tongan ba kana ro tu ni ke ni di du kami mata lang kala paisi adu to no ba di chokani adu ma yan du control ta na ba mo hona di bra tanda anda sendiri lagi berak. Jadi, kenapa juga macam itu? Training lagi macam itu disiplin policy, mungkin su waktu nanti perjalanan cuma tibi dan macam ni. Ekor tahu si ledak kita macam ni, jadi kenapa macam ni macam lagi. Waktu waktu nanti perjalanan tiba ada madu macam ni. Itu beri officer kenapa macam itu su. Bapa macam sana kalau ada kali tolong pergi lagi di station ni yang dalam di sana mana kalau. Ada gimana itu orang mau bertolak itu kan ada jadi ide ada koi tahu tu apa ni na, management maintenance ada juga itu orang mana nak kali, ada orang macam ni di port ni lapan ni nak kali, ada official ni di port itu kalau macam dalam itu, itu lagi kali lagi itu kali lagi main tu benar di jatuh seperti punya. Hoi, koi cap cap official report ma thol a kan da nei na bane hena chumba wafum oigani hai bagi wafum thambi bane makha ta ba gol khachage hello good morning madam good morning ai jino rum makale ke gi sabi bom chanim da hoi hai bio yes mi madam wa mak ta kai khu seri madam koi manipur gi ok che sing yam toin ha pa koi gi inda government Minister of Agriculture and Farmers Welfare, Government of India na sumyam tu thang na ba. Hai bio. Sin ba sida koi na haje ni bedi koi farmer mo moi na koi Bharat ki state kun mapan bagi Union Territory tariat kuntha ga taruk sida koi longmi singi longmi karor akogi taraga taruk embagi krok akogi kanosi akogi kutong sawa pijiba utapse sanai tare ada masina lupa karor lap amaga makhairongi embagi akogi insurance sempam pigi na akogi ikai community ba bhargi prime minister Narendra Modi na su yam toina masi panba hoi aduga state kuntraga taruk sida akogi manipur si yauri masida sida
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝ ꯑꯣꯏꯕ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯗꯤꯅ ꯄꯤꯈꯤꯕ ꯂꯨꯄꯥ ꯀꯔꯣꯔ ꯂꯥꯈ 1.5 ꯃꯈꯥꯏꯔꯣꯝꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯌꯧꯗꯕ ꯑꯗꯨ ꯌꯧꯔꯣꯏꯗꯣꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯆꯦꯗ ꯍꯥꯞꯄꯤꯒꯅꯣꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯨ ꯆꯃꯝꯅꯩꯕ ꯃꯥꯅ ꯄꯤꯈ꯭ꯔꯤꯁꯤ ꯀꯅꯥꯗ ꯄꯤꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨ ꯏꯀꯪ ꯊꯣꯛꯑꯕ ꯀꯌꯥꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅꯤꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗ ꯋꯥꯀꯠꯈꯤꯕ ꯀꯌꯥ ꯃꯁꯤ ꯉꯁꯤꯐꯥꯎꯗ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯅ ꯐꯪꯉꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯏꯇꯥ ꯇꯥꯗꯕ ꯑꯗꯨ ꯇꯦꯕꯜꯗ ꯑꯗꯨꯝ ꯂꯧꯈꯤꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯔꯣꯔ ꯂꯥꯈ 1.5 ꯃꯈꯥꯏꯔꯣꯝꯁꯤ ꯁꯥꯔ ꯃꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗ ꯌꯧꯍꯟꯗꯕꯁꯦ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛꯁꯤ ꯌꯥꯎꯗ꯭ꯔꯒ ꯑꯗꯨ ꯌꯥꯎꯔꯣꯏꯗꯣꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯄꯥꯎꯆꯦꯗ ꯍꯥꯞꯄꯤꯔꯛꯀꯅꯨ ꯁꯤꯅꯤ ꯁꯥꯔꯅ ꯊꯝꯖꯕ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯥꯔ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕꯤꯌꯨ ꯁꯥꯔꯅ ꯃꯔꯤꯛ ꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗ ꯃꯤꯠ ꯅꯥꯀꯣꯡ ꯋꯥꯈꯜ ꯇꯥꯖꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯅ ꯄꯨꯈꯠꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯦꯂꯤꯐꯣꯟ ꯊꯝꯕꯤꯔꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯟꯂꯥꯏꯟ ꯒꯦꯁꯇꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥ ꯀꯣꯂꯔꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯪ ꯁꯤꯒꯨꯝꯕ ꯐꯥꯔꯃꯔꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯐꯪꯕꯒꯤ ꯄꯣꯠꯁꯤ ꯏꯇꯥ ꯇꯥꯗꯦ ꯄꯤꯈꯤ ꯍꯥꯏꯕꯗꯤ ꯄꯥꯎꯆꯦꯁꯤꯡꯗ ꯄꯤꯊꯈ꯭ꯔꯦ ꯌꯧꯔꯛꯈ꯭रे ꯀꯥꯏꯊꯣꯛꯈ꯭रे ꯍꯥꯏꯕꯗꯤ ꯌꯥꯝ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯐꯪꯕꯒꯤ ꯄꯥꯎꯗꯤ ꯇꯥꯗꯦ ꯇꯦꯕꯜꯗ ꯂꯣꯏꯁꯤꯟꯒꯗꯕ ꯑꯣꯏꯔꯒꯗꯤ ꯄꯥꯎꯆꯦꯗ ꯍꯥꯞꯄꯒꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯀꯣꯏꯁꯟ ꯑꯃꯈꯛ ꯊꯝꯕꯤꯔꯛꯄꯅꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤ ꯇꯁꯦꯡꯅ ꯈꯨꯝꯕꯗꯗꯤ ꯈꯔ ꯂꯨꯕ ꯋꯥꯍꯪ ꯑꯣꯏꯔꯦꯀꯣ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯌꯥꯕ ꯐꯤꯕꯝꯗ ꯑꯩ ꯁꯨꯝ ꯍꯥꯏꯖꯒꯦ ꯄꯥꯎꯆꯦꯗ ꯍꯥꯞꯄꯤꯁꯤꯅ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯁꯤ ꯄꯩꯁꯥ ꯌꯥꯝ ꯌꯥꯝꯃꯤ ꯈꯕꯔꯁꯤꯡꯁꯦ ꯃꯁꯤꯅ ꯍꯤꯡꯖꯕ ꯈꯕꯔ ꯐꯥꯎꯕ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ ꯁꯨꯃꯥꯏꯅ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯂꯥꯛꯄꯁꯤꯅ ꯄ꯭ꯔꯤꯄꯦꯗ ꯍꯥꯞꯄꯛꯄꯁꯤ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯋꯤꯀꯣ ꯑꯩ ꯑꯦꯃꯥꯎꯟꯇꯨꯕꯨꯗꯤ ꯗꯥꯏꯔꯦꯛ ꯍꯥꯏꯖꯔꯔꯣꯏ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯈꯕꯔꯒꯤꯗꯤ ꯃꯥꯏ ꯍꯤꯡꯅꯕ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯀꯩꯅꯣ ꯑꯣꯏꯅ ꯃꯣꯏ ꯃꯗꯨ ꯂꯥꯛꯄꯅꯤ ꯑꯗꯨ ꯍꯥꯞꯄꯅꯤ ꯈꯕꯔꯗ ꯅꯠꯇꯦ ꯖꯔꯅꯦꯜ ꯃꯆꯥ ꯃꯌꯥꯝꯁꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯞꯄꯒ ꯑꯗꯨꯝ ꯃꯣꯏꯒꯤ ꯀꯩꯅꯣ ꯈꯔ ꯐꯪꯖꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯃ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯁ꯭ꯀꯤꯝꯁꯤ ꯂꯥꯎꯊꯣꯛꯑꯒ ꯃꯗꯨ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯁ꯭ꯀꯤꯝꯗ ꯗꯤꯕꯤꯇꯤꯗ ꯀꯩꯅꯣꯗ ꯄꯤꯅꯤ ꯈꯣꯠꯀꯅꯤꯅ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔꯗ ꯄꯤꯅꯦꯅ ꯇꯧꯗꯅ ꯂꯧꯃꯤ ꯈꯔꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ ꯑꯗꯨ ꯆꯪꯉꯦ 2,000 ꯆꯪꯉꯦ ꯀꯥꯏꯅ ꯇꯧꯈꯤꯕꯁꯨ ꯑꯗꯨꯝ ꯔꯤꯄꯣꯔꯠꯇꯣ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯈꯔꯈꯩꯗꯤ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯗꯤꯕꯤꯇꯤꯗ ꯆꯪꯈꯤꯕꯁꯤꯒꯤ ꯌꯥꯝ ꯀꯥꯟꯅꯕꯅ ꯀꯩꯅꯣꯗ ꯐꯪꯉꯦꯅ ꯂꯥꯎꯕ ꯌꯥꯕ ꯃꯤ ꯈꯔ ꯐꯪꯍꯜꯂꯒ ꯃꯣꯏꯗꯨꯅ ꯐꯪꯉꯦꯅ ꯁꯨꯝ ꯀꯣꯏꯔꯥꯎ ꯂꯥꯎꯕ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥꯗꯣ ꯃꯣꯏꯅ ꯑꯃꯨꯛ ꯇꯧꯕ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯅꯪ ꯑꯦꯀꯥꯎꯟꯗ ꯆꯪꯉꯛꯀꯅꯤ ꯉꯥꯏꯌꯣꯅ ꯍꯥꯏꯔꯒ ꯁꯨꯝ ꯉꯥꯏꯕꯗ ꯊꯥ 2, 5, 6 ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯥꯎꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯒꯤ ꯀꯗꯥꯏꯗꯅꯣ ꯃꯣꯏꯅ ꯃꯗꯨ ꯗꯥꯏꯚꯔꯁꯟ ꯑꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤ ꯌꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯁꯨ ꯌꯥꯝ ꯍꯩꯕꯅꯦ ꯑꯗꯨꯒꯤ ꯗꯥꯏꯚꯔꯁꯟ ꯑꯗꯨꯒꯤ ꯄꯩꯁꯥꯁꯦ ꯑꯗꯣꯝꯗ ꯑꯗꯨ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯗꯨꯗ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯨꯗ ꯁꯤ ꯀꯩꯅꯣꯗ ꯇꯧꯔꯤ ꯈꯣꯠꯂꯤ ꯁꯤ ꯌꯥꯝ ꯇꯧꯅꯩ ꯑꯩꯈꯣꯏꯁꯤ ꯃꯅꯨꯡꯗꯁꯨ ꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯗ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯈꯤꯒꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯪꯒꯗꯧꯕꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯨꯡꯉꯥꯏꯅ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯗꯦꯅ ꯍꯥꯏꯔꯒ ꯆꯦꯟꯕꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯔꯤꯑꯕ ꯍꯪꯗꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯂꯨꯞ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯋꯥꯔꯛ ꯇꯧꯕ ꯂꯧꯃꯤ ꯂꯨꯞ 6-7 ꯂꯩꯀꯣ ꯍꯥꯏꯔꯤꯕ ꯂꯧꯃꯤ ꯂꯨꯞ 6-7ꯁꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯞꯀꯜꯂꯤ ꯍꯪꯉꯤ ꯀꯩꯗꯧꯏ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯁꯤꯟꯖꯜꯂꯤ ꯇꯧꯖꯕ ꯂꯧꯃꯤ ꯂꯨꯞ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯒꯤ ꯑꯗꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯌꯥꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯔꯣꯝꯗ ꯑꯗꯨꯝ ꯉꯥꯎꯕ ꯂꯧꯃꯤ ꯂꯨꯞꯀꯤ ꯀꯩꯅꯣ ꯀꯥꯡꯕꯨ ꯈꯔꯁꯨ ꯌꯥꯎꯔꯝꯗꯧꯕ ꯑꯗꯨꯝ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯒꯤ ꯀꯔꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯀꯥꯟꯗ ꯍꯥꯔ ꯁꯤꯌꯥꯔ ꯂꯧꯕ ꯂꯧꯃꯤ ꯂꯨꯞꯀꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯇꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯗꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯖ ꯆꯠꯄ ꯃꯇꯥꯡꯁꯨ ꯑꯗꯨꯒꯤꯗꯨꯗ ꯂꯥꯛꯑꯦ ꯑꯗꯨ ꯍꯥꯔꯒꯤ ꯁꯤꯌꯥꯔ ꯂꯧꯔꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯌꯦꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯁꯣꯏꯕ ꯑꯉꯥꯝꯕ ꯃꯌꯥꯝꯗꯨ ꯃꯣꯏꯗꯨꯅꯗꯤ ꯁꯨꯝꯗꯣꯛꯄ ꯉꯝꯃꯔꯣꯏꯕ ꯁꯤꯌꯥꯔ ꯂꯧꯔꯨꯔꯕ ꯂꯧꯃꯤ ꯂꯨꯞ ꯑꯃꯅꯗꯤ ꯁꯔꯀꯥꯔꯒꯤ ꯑꯁꯣꯏꯕ ꯄꯣꯂꯤꯁꯤꯗꯨ ꯁꯨꯝꯗꯣꯛꯄ ꯌꯥꯔꯔꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯅ ꯅꯤꯌꯝ ꯆꯨꯝꯅ ꯌꯦꯟꯊꯣꯛꯑꯒ ꯍꯥꯔꯁꯤ ꯂꯧꯃꯤꯒꯤ ꯀꯩꯅꯣꯗ ꯂꯧꯕꯨꯛꯇꯨꯗ ꯆꯞ ꯆꯥꯅ ꯌꯧꯍꯟꯕ
ꯑꯗꯨꯒ ꯍꯨꯔꯥꯟ ꯂꯥꯟꯅꯥꯗ ꯄꯨꯊꯣꯛꯑꯒ ꯄꯣꯄꯤ ꯇꯥꯕꯗ ꯁꯤꯖꯤꯟꯅꯈꯤꯕꯗꯨ ꯊꯤꯡꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨ ꯄꯥꯝꯕ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯅꯀꯣ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯊꯦꯡꯅꯔꯤꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯂꯧꯃꯤꯁꯤꯡꯁꯤꯗꯤ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯒ ꯂꯧꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯨꯔꯥꯟ ꯂꯥꯟꯅꯥꯗꯨ ꯁꯧꯒꯠꯄꯗ ꯑꯗꯨꯝ ꯇꯥꯕ ꯍꯨꯔꯥꯟꯕꯗ ꯁꯧꯒꯠꯄꯔꯣꯝꯗ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯀꯣꯏꯁꯟꯗꯨ ꯗꯥꯏꯔꯦꯛ ꯑꯟꯁꯔꯗꯨ ꯄꯤꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯅꯥꯀꯟꯗ ꯄꯤꯖꯕꯩ ꯋꯥꯅꯤꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝ ꯃꯌꯥꯝꯗꯨꯒꯤ ꯀꯩꯅꯣꯁꯤ ꯀꯗꯥꯏꯗ ꯌꯧꯈ꯭ꯔꯦ ꯀꯔꯤ ꯇꯧꯈ꯭ꯔꯦꯅ ꯊꯤꯒꯠꯄꯤꯅꯒꯗꯧꯕꯗꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯈꯔ ꯁꯤꯗꯩꯗ ꯁꯤ ꯁꯤꯟꯃꯤꯟꯅꯕꯗ ꯁꯤ ꯌꯥꯎꯖꯦ ꯑꯗꯨ ꯇꯧꯁꯤ ꯇꯧꯔꯒ ꯈꯔ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯈ꯭ꯔꯀꯥꯟꯗ ꯃꯗꯨꯒꯤ ꯄꯣꯠꯁꯤ ꯂꯣꯏꯅ ꯀꯥꯟꯊꯣꯛꯑ ꯊꯝꯈꯤꯕ ꯁꯤꯕꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯤꯌꯁ ꯑꯣꯏꯕꯤꯌꯨ ꯍꯥꯏꯁꯦ ꯁꯤꯁꯨ ꯔꯥꯖꯅꯤꯇꯤ ꯃꯅꯨꯡ ꯆꯜꯂꯤꯕꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯏꯀꯣꯅꯣꯃꯤ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯃꯤꯌꯥꯝꯗ ꯐꯪꯗꯧꯕ ꯄꯣꯠꯁꯤ ꯀꯗꯣꯝꯗ ꯊꯩꯗꯣꯛꯈꯤ ꯀꯗꯥꯏꯗ ꯇꯧꯈꯤꯅ ꯍꯥꯏꯁꯤ ꯔꯥꯖꯅꯤꯇꯤ ꯇꯧꯁꯤꯜꯒꯤ ꯃꯈꯥꯗ ꯌꯥꯎꯔꯛꯏꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯈꯪꯉꯒ ꯃꯤꯌꯥꯝꯗ ꯐꯪꯒꯗꯕ ꯄꯣꯠꯁꯦ ꯃꯤꯌꯥꯝꯗ ꯃꯇꯤꯛ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯐꯪꯍꯜꯂꯣꯅ ꯍꯥꯏꯕꯁꯤꯁꯨ ꯔꯥꯖꯅꯤꯇꯤꯒꯤ ꯃꯅꯨꯡ ꯆꯟꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯗꯣꯜ ꯌꯥꯎꯕ ꯌꯥꯎꯗꯕ ꯕꯤꯖꯦꯄꯤ ꯌꯥꯎꯕ ꯀꯪꯒ꯭ꯔꯦꯁ ꯌꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯄꯣꯔꯝꯗꯣ ꯄꯣꯂꯤꯁꯤꯗꯣ ꯄꯣꯂꯤꯁꯤꯁꯤ ꯀꯅꯥꯒꯤ ꯃꯈꯥꯗ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯃꯥꯒꯤ ꯄꯣꯂꯤꯁꯤꯒꯤ ꯃꯈꯥꯗ ꯂꯥꯛꯏꯅꯦꯕ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯣ ꯃꯣꯏꯗꯨꯅ ꯈꯜꯂꯒ ꯃꯣꯏꯗꯨꯅ ꯁꯤꯜꯂꯀꯥꯟꯗ ꯂꯩꯉꯥꯛꯇ ꯑꯁꯤꯒꯤ ꯄꯣꯂꯤꯁꯤꯁꯤ ꯇꯧꯔꯀꯥꯟꯗ ꯃꯤꯌꯥꯝꯁꯤ ꯐꯅꯦꯅ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯃꯣꯏꯅ ꯁꯤꯜꯂꯒ ꯇꯧꯔꯛꯄ ꯄꯣꯠꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯥꯊꯩꯅꯅ ꯀꯗꯥꯏ ꯆꯠꯈꯤꯒꯦꯗꯨꯅꯦꯕ ꯑꯗꯣ ꯄꯩꯁꯥꯗꯨꯗꯤ ꯑꯔꯦꯝꯕꯗ ꯇꯥꯔꯒ ꯀꯩꯅꯣꯗꯗꯤ ꯂꯩꯔꯝꯃꯣꯏꯗ ꯑꯦꯀꯥꯎꯟꯗꯒ ꯁꯨꯝ ꯇꯥꯔꯒ ꯅꯝꯗꯅ ꯂꯩꯕꯗꯤ ꯕꯦꯡꯛꯇ ꯄꯠꯇꯅ ꯂꯩꯕꯗꯤ ꯂꯩꯔꯝꯃꯔꯣꯏꯕ ꯄꯩꯁꯥꯗꯨꯀꯣ ꯀꯗꯥꯏꯗꯅꯣꯃ ꯐꯨꯔꯒꯥꯎ ꯑꯃꯗ ꯆꯪꯉꯝꯗꯣꯔꯤꯅꯦꯕ ꯑꯗꯨ ꯆꯪꯉꯝꯗꯣꯔꯤꯁꯤ ꯂꯥꯏꯔꯕ ꯐꯨꯔꯒꯥꯎꯗ ꯆꯪꯉꯛꯇꯕ ꯏꯅꯥꯛ ꯈꯨꯟꯕ ꯐꯨꯔꯒꯥꯎ ꯆꯪꯈꯤꯕꯩ ꯋꯥꯅꯦꯕ ꯑꯗꯨꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯐꯨꯔꯒꯥꯎꯗ ꯆꯪꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯨ ꯆꯪꯍꯟꯒꯅꯨ ꯂꯥꯏꯔꯕꯁꯤꯡꯗ ꯆꯪꯍꯜꯂꯨ ꯏꯀ꯭ꯋꯦꯂꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧ ꯂꯥꯏꯔꯕꯅ ꯁꯨꯝ ꯂꯥꯏꯔꯕ ꯌꯣꯛꯄꯩ ꯄꯣꯠꯁꯤ ꯇꯧꯒꯨꯝꯁꯦꯕ ꯂꯥꯏꯔꯕꯁꯤ ꯃꯥꯡꯍꯟꯁꯦ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯂꯥꯏꯔꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯃꯥꯡꯍꯟꯁꯦ ꯍꯥꯏꯕ ꯃꯤꯗꯨ ꯃꯥꯡꯍꯟꯁꯦ ꯍꯥꯏꯕ ꯅꯠꯇꯕ ꯂꯥꯏꯔꯕꯁꯤꯡꯗꯨ ꯆꯤꯡꯈꯠꯂꯒ ꯂꯣꯏꯅꯕ ꯏꯅꯥꯛ ꯈꯨꯟꯕꯅꯦꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯂꯥꯏꯔꯕꯒꯤ ꯊꯥꯛꯇꯨꯗꯒꯤ ꯆꯤꯡꯈꯠꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯃꯤꯟꯅꯁꯦꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯥꯟꯗꯝꯅꯦꯕ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯁꯦ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯨꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯦ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯨ ꯐꯪꯍꯟꯒꯅꯦꯅ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯊꯣꯛꯂꯛꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨ ꯌꯦꯡꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯦꯁꯟ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨ ꯈꯪꯒꯗꯧꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯁꯤ ꯆꯪꯁꯤꯟꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯤꯝꯁꯤ ꯂꯧꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯧꯃꯤꯒꯤ ꯁ꯭ꯀꯤꯝ ꯄꯨꯈꯠꯄꯤꯔꯛꯑꯦ ꯂꯧꯃꯤꯗ ꯅꯠꯇꯦꯀꯣ ꯑꯇꯩ ꯈꯨꯗꯤꯡꯃꯛꯇ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯤꯝꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯀꯌꯥꯅꯣ ꯐꯥꯎꯕ ꯃꯁꯤꯡ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡꯗꯒꯤ ꯁ꯭ꯀꯤꯝ ꯃꯁꯤꯡꯅ ꯍꯦꯜꯂꯦꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯄꯤꯡꯂꯦꯟꯅꯒ ꯍꯦꯛ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯁꯨ ꯆꯤꯟꯗ ꯄꯨꯔꯛꯑꯦ ꯊꯝꯃꯛꯑꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛꯁꯤ ꯁ꯭ꯀꯤꯝꯁꯤ ꯀꯅꯥꯅ ꯀꯗꯥꯏꯗ ꯀꯔꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯁꯤ ꯑꯩꯈꯣꯏ ꯁꯨꯛꯌꯦꯡ ꯌꯦꯡꯉꯨꯗꯦ ꯁꯨꯈꯟ ꯈꯜꯂꯨꯗꯦ ꯁ꯭ꯀꯤꯝ ꯃꯃꯤꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯉꯥꯎꯔ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯄꯩꯁꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝꯗꯨꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯕꯁꯤ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯃꯅꯤ ꯄꯩꯁꯥꯒꯤ ꯈꯨꯊꯥꯡꯗꯅꯦꯕ ꯂꯣꯏꯅ ꯂꯥꯛꯏꯁꯦ ꯁ꯭ꯀꯤꯝ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡ ꯈꯣꯌꯦꯡꯕꯒꯤ ꯇꯧꯔꯤꯕ ꯀꯥꯔꯗ ꯍꯦꯜꯊ ꯀꯥꯔꯗꯀꯤ ꯀꯔꯤꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯁ꯭ꯀꯤꯝꯒꯤ ꯃꯈꯥ ꯂꯣꯏ ꯂꯥꯛꯏꯅꯤꯗꯅꯀꯣ ꯀꯗꯥꯏꯗ ꯀꯅꯥꯗ ꯐꯪꯒꯦꯁꯦ ꯑꯩꯈꯣꯏ ꯑꯗꯨ ꯈꯟꯗꯕꯒꯤ ꯋꯥꯐꯝꯗꯨꯁꯨ ꯂꯣꯏ ꯂꯩꯇꯦ ꯑꯐꯪꯕ ꯑꯃꯅꯤꯅ ꯑꯩꯈꯣꯏ ꯐꯪꯉꯦꯅ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯇꯧꯔꯒ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯐꯪꯉꯦꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯤꯕꯨ 10 ꯁꯨꯔꯕ꯭ꯔꯅꯦ ꯂꯧꯃꯤꯒꯤ ꯕꯦꯅꯤꯐꯤꯠ ꯐꯪꯉꯦꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯤ ꯌꯥꯎꯏ ꯃꯤ 10ꯗꯤ ꯁꯨꯔꯝꯈꯤꯔꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯀꯥꯔꯗꯀꯤ ꯃꯈꯥꯗ ꯕꯦꯅꯤꯐꯤट ꯐꯪꯉꯦꯅ ꯌꯥꯝ ꯃꯈꯧ ꯄꯣꯡꯅ ꯈꯕꯔꯗ ꯇꯤꯚꯤꯗ ꯃꯌꯥꯝ ꯂꯥꯎꯊꯣꯛꯈꯤꯕ ꯈꯔꯗꯤ ꯌꯥꯎꯔꯦ 10ꯗꯤ ꯁꯨꯈꯤꯗ꯭ꯔꯤꯅꯦꯀꯣ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯕꯦꯅꯤꯐꯤꯠꯇꯨ ꯐꯪꯕ ꯌꯥꯕ ꯃꯤꯁꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏꯒꯤ ꯂꯨꯈ꯭ꯔꯥꯕꯤꯗ ꯄꯦꯟꯁꯟ ꯄꯤꯈꯤꯕꯒꯤ ꯀꯔꯤꯒꯤ ꯀꯌꯥꯝ ꯂꯩꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀꯌా ꯐꯪꯉꯦꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯀꯌా ꯐꯪꯉꯦꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ ꯃꯣꯏ 5 10 ꯑꯃꯅꯤꯕꯨꯗꯤ ꯐꯪꯉꯦꯅꯒ ꯂꯥꯎꯊꯣꯔꯛꯈꯤꯕ꯭ꯔꯥ ꯑꯗꯣ ꯑꯗꯨꯈꯛ ꯂꯩꯕꯖꯥꯠꯂ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯧꯏ ꯅꯝꯊꯥꯛ ꯀꯧꯏꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯅꯝꯊꯥꯛꯁꯤꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝꯁꯤ ꯄꯪꯊꯍꯜꯂꯒ ꯃꯤꯌꯥꯝꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯒꯤ ꯑꯗꯨꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯂꯩꯇꯕ ꯅꯠꯇꯦ ꯈꯨꯗꯤꯡꯃꯛꯁꯤ ꯉꯁꯥꯏꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯊꯧꯑꯣꯡꯒꯤ ꯃꯈꯥꯗ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯀꯤ ꯃꯈꯥꯗ ꯆꯠꯄ ꯉꯥꯛꯇꯅꯤ ꯃꯁꯤ ꯃꯤꯌꯥꯝꯁꯦ ꯈꯪꯃꯤꯟꯅꯒꯗꯧꯅꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯈꯪꯉꯀꯥꯟꯗꯅꯤ ꯑꯩꯈꯣꯏꯅ ꯒꯅꯇꯟꯇ꯭ꯔꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯁꯦꯡꯕ ꯃꯍꯥꯎꯁꯦ ꯑꯩꯈꯣꯏꯅ ꯐꯪꯗꯣꯔꯤꯁꯦ ꯑꯗꯨ ꯈꯪꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯄꯪꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯩ ꯇꯥꯕꯅꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯂꯧꯈꯤ ꯇꯥꯕꯅꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠ
mayam adagi union territory mayam gi mafam khudimaka masi ayam badum thomgani aduga madu mapung phana sizina bangam jabak te kresu dum leitaban nate aikoi Haryana gumba Punjab gumba moigi lomi singi pigam tidang pabaga da hajiddi lomi lara na pangda si lomi na kumana karang gadi dum pangamgani adagi kano da South India ronda dum jana moigi Andhra Pradesh gumba kari gumba da dum sigi kano sit jana phangba mafam jing kana pau da jabada adagi Kerala gumba fajana manage to mafam da dum pangbagi wari de dum sai aduga ayam badadi ayam state tadi sigi kano che beneficial miyam de yorong da ba mande adanga jagi khabar da happy badi aduna tongan ba line mani advertisement adudi paisa biraga hapani paisa phangi bani khabar duna adugi phangi ba paisa duna khabar du chalai ni baduma kumana lei kino to ba adi logjero ena haibasi khabar duna ngamam godo ba mante ado khabar du dai koina yengti ba tati badu oi kerin bengal khara dai koina tawraga su madudi makogi business ni makogi karbar ni moigi karbar duna moi hingadra hingmoidra adugi wapun duna moi ga tongni digraga aikoi miyam na khangado bodi lenyak sigi lengiba skim mayam che aikoi miyam da phangaktraga di kari to gadagi haibo wapam adom doina ko tun changba sukne na yen pain tamje makha da ba ko lokachari hello good morning man good morning ai phone tawje si man pani sa ko khong adam ni hoi hai be me man bi sa bu ham dei ka ko no sere man wapam je akoi gas na huding asai khar budi pandira dum makke khitang samdhajaba wapam da kitang khang makha tang hai be asamra di training akoi tawbo mokoi masen punabada maitai macha mari soe adu yam china pibam china sokwa ani masong yaure lapsening bo wapam di sal masai side akoi gi hojik se Manipur di irang amakan thokna lenge ka ja samai tawna thokpasi akoi khana chaina ba haibji khupang khunna ma thana ba khutumna kanoda thana ba khona ba ji mi yam pe matu na katang sa ba thakpagi dabu ora amma de bu ora katang ningai sinana ku dare pang khunna ma thaba amma khapti adam khana chaina jirim thoi adu ma sidi live attempt tor ko gumba amma khang male atupa group amma tor ko ni na mamang de so koi sadik tampakta akoi tenga jagre asam la pangi mioi taru akoi gi sinni gi sinnaw gaina akoi gi makoi bu kapam ngon mongoi puru sin gi be thawdo amma khak song ta jagre adura live wapam de hongjik masre ngalingai sira chungba tawli mioi sin si ING thong gi yadi haibo coach ki matung to makoi na nongoi paidra sakre bu kan de mission je kamai to gudagi ba mo pona aning ba apam de makai thongthokpagi kibam amakak lakpo oitaragadi kai moida phosoi thajilubagi apambasi makoida miyamna phangdriba makoida kanabado phangbai moto ona tainaba malumda lakane ado ngallingai sida mako akhakpa chera ama tirago mabu dismiss or ma training to isigi mabu lokthoga tanthoga pana ma matik sabar habo wakal lunjira gs na kaitanga mu samdajiram chawba khoi chawbana pukhatpri buwa phamsing asai khoi gi ojana su mayek sengna kharma khaidi thambi khre adubu masigi official oiber report ji hojik thokpa nattabanina sokli basing asi mitai khak nate mitai panghal su yauri adubu sumaina khoi gi official report ama leitabanina masi khana bada khajik tak nungai ga daba mande ha buwa pham thambi khrabane adubu makhata na oja kari haibining bal leiri kolar gi wakhal chida asai gi keno che uji koina urisi Facebook ta lakpa adagi social media ta lakpa potu kama oidi adagi pau si su kitang one sided oidi kari dagi kamaina horok panoi si koi ngarang dagi sumti bo na bada mai kitang sang katta ba pot krele adagi video kana du su kogi hoi live koi gen koina kogi non je ani mai ta mai te non sungang ba adagi kuki maron sungang ga tagala ko sing yaw bu ko kuki maron ngang pa di ko na land sintong ngambre ko ado adumba mayam do lei banina detail investigation ama kak change hoi kano ram da basiye ko gi Manipur gi thoi beirang chi kamari le na boram da basiye ngam pulladi dum kana chene ba dum thoi dana ko adum ba porma da tongan thoko ram basiyari kai gi kano chiga ko ne thoi go taw do ki tension ama le banina aduge ta mari leina salaga pusan batiso henman do gadra oi oto ko oi be abagi possibility du di am wang bo ko
ꯑꯗꯨꯒꯤ ꯕꯨꯗꯤ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯃꯛ ꯑꯣꯏꯔꯝꯗꯕ ꯍꯧꯔꯛꯄꯩ ꯃꯔꯝꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯈꯟꯕ ꯂꯩ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯖꯦꯛ ꯇꯧꯕꯁꯦ ꯀꯨꯀꯤꯁꯤꯒ ꯃꯩꯇꯩꯁꯤꯒ ꯍꯦꯛꯇ ꯎꯅꯕ ꯐꯨꯅꯔꯗꯧꯅꯤ ꯍꯥꯠꯅꯔꯗꯧꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯛꯇꯤ ꯍꯧꯖꯤꯛꯃꯛꯁꯤ ꯃꯗꯨꯃꯛꯇꯤ ꯅꯠꯇꯕ꯭ꯔꯥꯅ ꯈꯟꯕꯁꯨ ꯂꯩ ꯃꯔꯝꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯥꯎꯅꯕ ꯀꯩꯅꯣꯁꯤꯡ ꯍꯧꯖꯤꯛ ꯈꯔ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯒꯤ ꯀꯨꯀꯤ ꯑꯣꯐꯤꯁꯥꯔꯒ ꯃꯩꯇꯩ ꯑꯣꯐꯤꯁꯥꯔꯒꯗꯤ ꯑꯗꯨꯝ ꯐꯝꯃꯤꯟꯅ ꯂꯩ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯗꯨꯝ ꯀꯨꯀꯤ MLAꯁꯤꯡ ꯂꯧꯊꯣꯛꯎ ꯌꯥꯗꯗꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤ ꯑꯗ ꯃꯣꯏ ꯑꯗꯨꯝ ꯀꯦꯕꯤꯅꯦꯠꯇ ꯑꯗꯨꯝ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯋꯥꯡꯕ ꯂꯦꯚꯦꯜꯗꯗꯤ ꯍꯥꯏꯇꯥꯔꯦ ꯃꯤꯆꯝ ꯂꯥꯏꯔꯕꯒꯤ ꯂꯦꯚꯦꯜ ꯅꯠꯇꯕ ꯈꯤꯇꯪ ꯋꯦꯜ ꯇꯨ ꯗꯨ ꯐꯦꯃꯤꯂꯤꯒꯤ ꯂꯦꯚꯦꯜꯗꯗꯤ ꯑꯗꯨꯝ ꯁꯝꯅꯔꯤꯌꯦ ꯑꯗꯩ ꯁꯝꯅꯐꯝꯁꯨ ꯊꯣꯛꯄ ꯄꯣꯠ ꯈꯔ ꯂꯩ ꯉꯁꯥꯏꯒꯤ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯒꯤ ꯀꯔꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣꯒ ꯀꯨꯀꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯗꯨꯒ ꯃꯩꯇꯩ ꯗ꯭ꯔꯒ ꯂꯂꯣꯟꯕꯗꯨꯒꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯨꯜꯂꯝꯈꯤꯅꯤꯌꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯨꯟꯗ꯭ꯔꯁꯨ ꯀꯗꯥꯏꯗꯅꯣ ꯑꯗꯨꯝ ꯄꯨꯜꯂꯝꯒꯅꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯂꯦꯚꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ나 ꯉꯁꯥꯏꯒꯤ ꯃꯈꯥꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯂꯦꯚꯦꯜꯗ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗ ꯃꯤꯆꯝꯒꯤ ꯂꯦꯚꯦꯜꯗ ꯊꯃꯣꯏ ꯁꯣꯛꯅꯕꯗꯒꯤ ꯑꯎꯕ ꯐꯨꯅꯅꯤꯡꯕꯒꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗ ꯄꯣꯠꯁꯤ ꯂꯩꯔꯒꯁꯨ ꯁ꯭ꯇꯦꯇꯥ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯂꯦꯌꯔ ꯑꯃꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯅ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯁꯤ ꯂꯦꯚꯦꯜꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯩꯅꯣ ꯑꯃ ꯂꯣꯏꯅꯃꯛꯇ ꯑꯦꯁ꯭ꯌꯨꯝ ꯇꯧꯔꯒ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯁꯨꯝ ꯇꯧꯁꯜꯂ ꯊꯝꯃꯒꯗꯤ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯣꯏꯅꯤ ꯑꯗꯨꯅ ꯑꯔꯥꯟꯕ ꯃꯥꯏꯀꯩꯗ ꯄꯨꯗꯣꯏꯁꯤ ꯀꯅꯥꯅꯣ ꯃꯤꯆꯝ ꯃꯌꯥꯝꯁꯦ ꯑꯔꯥꯟꯕ ꯃꯥꯏꯀꯩꯗ ꯄꯨꯅꯦꯕ ꯑꯗꯣ ꯁꯤꯁꯨ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯒꯗꯧꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯥꯝ ꯄ꯭ꯔꯒꯥꯔ ꯑꯣꯏꯕꯅꯤꯅ ꯀꯥ ꯍꯦꯟꯕ ꯋꯥ ꯍꯥꯏꯔꯨꯕꯁꯨ ꯌꯥꯔꯣꯏ ꯑꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯁꯤꯜꯂꯨꯕꯁꯨ ꯌꯥꯔꯣꯏ ꯑꯗꯣ ꯇꯧꯕꯇꯕꯨ ꯔꯤꯌꯦꯂꯤꯇꯤꯗꯤ ꯑꯩꯈꯣꯏ ꯈꯪꯅꯁꯤ ꯏꯁꯝ ꯁꯝꯅ ꯀꯨꯀꯤ MLA 10 ꯂꯧꯊꯣꯛ ꯌꯥꯗꯕꯤ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤ ꯁꯤ ꯃꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯅꯦꯛꯁꯦꯁ ꯑꯃ ꯂꯩꯔꯤꯅ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯎꯗꯕ ꯂꯦꯚꯦꯜ ꯈꯔꯗꯗꯤ ꯃꯣꯏ ꯑꯗꯨꯝ ꯄꯨꯟꯅ ꯂꯣꯏ ꯂꯩꯔꯝꯒꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯌꯥꯅꯔꯤꯕꯅꯦꯕ ꯇꯝꯄꯥꯛꯇ ꯀꯩꯅꯣꯗ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯝꯇ ꯉꯁꯤꯐꯥꯎꯗ ꯀꯣꯡꯒꯣꯟ ꯀꯥꯔꯛꯇ꯭ꯔꯤꯀꯣ ꯍꯥꯏꯗꯤ ꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯐꯪꯉꯦꯕ ꯁꯤ ꯇꯝꯄꯥꯛꯇ ꯁꯨꯡꯉꯕ ꯖꯥꯠꯂꯥ ꯋꯥꯟ ꯑꯣꯜꯇꯔꯅꯦꯇꯤቭ ꯑꯣꯔ ꯀꯩꯅꯣꯗ ꯁꯨꯡꯉꯤꯕ ꯆꯤꯡꯗ ꯐꯪꯉꯛꯏꯕ ꯅꯠꯇ꯭ꯔꯒ ꯑꯁꯣꯝꯗꯒꯤ ꯊꯥꯖꯤꯜꯂꯛꯏꯕ ꯔꯨꯠꯁꯤ ꯑꯗꯨ ꯃꯣꯏ ꯃꯁꯦꯟꯗꯨꯗꯤ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯔ ꯃꯁꯦꯟꯗꯨꯗꯤ ꯄꯨꯜꯂꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯨ ꯁꯤꯅꯁꯨ ꯑꯗꯨꯝ ꯄꯤꯔꯤꯅꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯗ꯭ꯔꯒ ꯐꯪꯉꯛꯇꯗꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦꯅ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯗꯤ ꯃꯣꯏꯗꯒꯤ ꯗ꯭ꯔꯒꯇꯨ ꯁꯣꯝꯗ ꯂꯥꯛꯑꯣꯏꯗꯣꯏꯅꯤ ꯐꯪꯉꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯃꯛꯇꯤ ꯇꯧꯗ꯭ꯔꯤꯑꯕ ꯑꯗꯣ ꯀꯔꯤꯅꯣ ꯂꯤꯈꯨꯜ ꯑꯃꯗ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯀꯔꯕꯥꯔ ꯇꯧꯅꯔꯤꯕ ꯀꯥꯡꯕꯨ ꯍꯥꯏꯕꯗꯤ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏꯌꯔ ꯀꯩꯅꯣꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯏꯝꯐꯥꯜꯁꯤꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏꯌꯔꯗꯤ ꯂꯩꯇ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏꯌꯔꯁꯦ ꯑꯗꯨꯝ ꯑꯩꯈꯣই ꯃꯩꯇꯩꯅ ꯑꯗꯨꯝ ꯇꯧꯖꯔꯝꯗꯣꯔꯤꯕꯅꯦꯕ ꯏꯝꯐꯥꯜ ꯃꯅꯨꯡꯁꯤꯗꯁꯨ ꯑꯗꯣ ꯃꯣꯏꯗꯨꯗ ꯄꯣꯠꯇꯨ ꯐꯪꯉꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯃꯕ ꯑꯦꯗꯤꯛ ꯃꯌꯥꯝ ꯑꯃ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯑꯦꯗꯤꯛ ꯃꯌꯥꯝꯁꯤ ꯃꯣꯏ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯃꯣꯏꯒꯤ ꯁꯄ꯭ꯂꯥꯏꯗ ꯑꯗꯨꯝ ꯐꯪꯕ ꯉꯝꯖꯔꯤꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯏꯆꯝ ꯆꯝꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯊꯝꯃꯤꯀꯣ ꯑꯩꯅ ꯄꯤꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯌꯥꯕꯗ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜ ꯈꯔꯗ ꯂꯦꯌꯔ ꯈꯔꯗꯗꯤ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯑꯦꯇꯦꯆꯃꯦꯟ ꯑꯗꯨꯝ ꯂꯩꯔꯝꯈꯤꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏ ꯍꯦꯛꯇꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯤꯅ ꯄꯨꯔꯒ ꯑꯗꯨꯃꯛꯅꯦꯅ ꯂꯣꯏꯅ ꯂꯧꯔꯨꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣꯒ ꯀꯨꯀꯤꯒ ꯃꯩꯇꯩꯒꯒꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯕꯦꯔꯦꯛ ꯃꯅꯨꯡꯗꯨꯗ ꯐꯨꯅꯔꯛꯄꯅꯤꯅ ꯍꯦꯛꯇ ꯚꯥꯞꯅ ꯁꯥꯔꯨꯗꯕꯁꯨ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯣ ꯉꯁꯥꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯇꯪ ꯇꯧꯕꯤꯁꯅꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯃꯇꯪ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯍꯧꯔꯛꯄꯅꯣ ꯑꯗꯨ ꯇꯧꯔꯒ ꯃꯗꯨꯃꯛ ꯑꯣꯏꯔꯝꯃꯒꯁꯨ ꯉꯁꯥꯏꯒꯤ ꯁꯦꯟꯇꯤꯃꯦꯟꯇ ꯃꯗꯨꯃꯛ ꯂꯩꯕ ꯑꯣꯏꯔꯝꯃꯒꯁꯨ ꯉꯁꯥꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯊꯣꯛꯅꯔꯛꯄꯅꯤ ꯑꯅ ꯍꯥꯏꯔꯒ ꯏꯟꯁꯤꯅ ꯇꯟꯖꯟꯅꯕ ꯌꯥꯔꯒ ꯇꯟꯖꯟꯅꯈ꯭ꯔꯒꯗꯤ ꯑꯐꯕ ꯂꯝꯕꯦꯜ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯒꯗꯤ ꯐꯩꯗꯅ ꯑꯗꯨꯁꯨ ꯑꯗꯨꯃꯛꯅ ꯍꯦꯛꯇ ꯃꯔꯝꯗ ꯄꯣꯈꯥꯏꯔꯛꯇꯅ ꯇꯧꯅꯔꯛꯑꯒꯗꯤ ꯃꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯐꯣꯔꯁꯇꯨꯒꯤ ꯃꯅꯨꯡꯗꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯐꯠꯇꯕ ꯀꯟꯗꯤꯁꯟ ꯑꯃ ꯂꯥꯛꯀꯅꯦꯕ ꯅꯨꯡꯉꯥꯏꯇꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯊꯣꯛꯂꯛꯀꯅꯦꯕ ꯃꯗꯨ ꯊꯣꯛꯍꯟꯗꯅꯕꯁꯨ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯀ꯭ꯔꯥꯏꯁꯤꯁꯁꯤꯁꯨ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯍꯦꯟꯅ ꯃꯇꯦꯡ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏꯅ ꯈꯜꯂꯦꯕ ꯐꯖꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯀꯥꯟꯗ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡꯁꯤ ꯈꯤꯇꯪ ꯀꯟꯃꯤꯟꯅꯁꯦꯅ ꯌꯥꯝ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯁꯤꯟꯗꯕꯤꯗ ꯈꯤꯇꯪ ꯅꯣꯡ ꯅꯤꯅꯤꯗꯪꯒꯤ ꯃꯇꯝꯁꯤ ꯉꯥꯏꯕꯤꯁꯤꯔꯥꯅ ꯍꯣꯏ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯋꯥꯐꯝ ꯑꯃꯇꯪ ꯄꯨꯈꯠꯆꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯊꯣꯔꯛꯂꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯃꯐꯝꯁꯤꯡꯗ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯗꯤ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯅꯥꯒꯥꯂꯦꯟ ꯌꯪꯑꯣꯡ ꯍꯥꯏꯌꯦ ꯃꯣꯏꯁꯤ NACNGPRNYA ꯃꯣꯏꯅ ꯃꯈꯣꯏꯒꯤꯗ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯏ ꯃꯔꯨꯑꯣꯏꯅ ꯃꯣꯏꯅ ꯐꯣꯡꯗꯣꯛꯏꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯂꯥꯛꯁꯤꯟꯅꯅꯕꯒꯤ ꯃꯤꯡꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯅ ꯅꯥꯒꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯛꯊꯦꯡꯅꯅ ꯇꯣꯈꯥꯏ ꯇꯥꯍꯟꯒꯅꯤ
ꯑꯗꯨꯅ ꯅꯤꯡ ꯇꯝꯕ ꯐꯪꯅꯅꯕ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯃꯈꯣꯏꯒꯤ ꯂꯥꯟꯖꯪꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯟꯊꯍꯟꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯁꯤ ꯌꯦꯠꯂꯛꯄꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯃꯔꯥꯜ ꯑꯃꯁꯨ ꯁꯤꯔꯤ ꯏꯟꯗꯤꯌꯥꯗ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯥꯒꯥꯒꯤ ꯂꯝ ꯂꯧꯁꯤꯜꯂꯤꯕ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯎꯠꯅꯅꯕ ꯑꯃꯗꯤ ꯂꯤꯒꯦꯂꯥꯏꯁ ꯇꯧꯅꯕꯒꯤ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯄꯜꯂꯦ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯡꯁꯦ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟ ꯇꯥꯟꯕꯒꯤ ꯋꯥꯐꯝ ꯑꯃ ꯃꯣꯏꯁꯨ ꯇꯞꯊꯈꯤꯕꯗꯤ ꯈꯤꯇꯪ ꯇꯞꯊꯈꯤꯕꯩ ꯋꯥꯅꯤ ꯇꯣꯛꯈꯤꯕꯗꯤ ꯅꯠꯇ꯭ꯔꯤꯀꯣ ꯍꯥꯏꯕꯤꯌꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯔꯦꯖꯤꯝ ꯃꯣꯏꯅ ꯗꯤꯐꯥꯏꯟ ꯇꯧꯖꯔꯤꯕ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟꯒꯤ ꯔꯦꯖꯤꯝꯗꯨꯒꯤ ꯃꯌꯥꯏꯗ ꯁꯝꯕꯟ ꯊꯥꯗꯣꯔꯤꯅꯤ ꯁꯤꯃ ꯃꯣꯏꯒꯤ ꯑꯦꯟꯖꯤꯟꯅꯤ ꯑꯗꯒꯤ ꯆꯞ ꯃꯥꯟꯅꯅ ꯀꯩꯅꯣ ꯈꯛꯇ ꯅꯠꯇꯦ ꯃꯣꯏ ꯈꯛꯇ ꯅꯠꯇꯦ ꯁꯣꯝꯗ ꯆꯤꯡ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯛꯏꯁꯤꯁꯨ ꯍꯥꯏꯕꯗꯤ ꯃꯤꯖꯣꯔꯥꯝ ꯂꯣꯝꯗꯒꯤ ꯇꯧꯔꯛꯏꯁꯤꯁꯨ ꯑꯗꯨꯅꯤ ꯃꯣꯏꯒꯤ ꯖꯥꯂꯦꯟꯒꯝ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯖꯧꯒꯝꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯃꯪ ꯑꯃꯈꯛ ꯗ꯭ꯔꯤꯝ ꯑꯃꯈꯛ ꯂꯩꯔꯤꯗꯨ ꯉꯁꯥꯏꯒꯤ ꯁꯝꯕꯟꯁꯦ ꯈꯥꯖꯤꯟꯈ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨ ꯇꯪꯈꯥꯏ ꯇꯥꯈꯤꯗꯣꯏꯅꯤ ꯍꯥꯏꯗꯤ ꯃꯣꯏꯁꯤ ꯂꯩꯇꯕꯗ ꯍꯧꯖꯤꯛꯁꯤ ꯗꯤꯐꯥꯏꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯏꯕ ꯀꯩꯅꯣ ꯑꯃꯈꯛꯅꯦꯕ ꯇꯥꯡꯀꯛ ꯑꯃꯈꯛꯅꯦꯕ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯤ ꯑꯃ UN ꯁꯛ ꯈꯪꯕꯤꯌꯣꯅ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯣꯔꯥ ꯑꯃꯗ ꯁꯛ ꯈꯪꯕꯤꯌꯣꯅ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯀꯩꯅꯣ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨ ꯎꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯂꯝ ꯄꯣꯂꯤꯇꯤꯀꯦꯜ ꯕꯥꯎꯟꯗꯔꯤꯁꯤ ꯎꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯤꯗ ꯃꯌꯥꯏꯗ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁꯤꯡꯁꯤꯅ ꯃꯌꯥꯏ ꯆꯠꯁꯤꯟꯈ꯭ꯔꯒꯗꯤ ꯃꯗꯨ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯝ ꯈꯔ ꯂꯥꯛꯄ ꯃꯗꯨ ꯇꯧꯍꯟꯗꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛꯇ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦꯅ ꯈꯜꯂꯦ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯑꯗꯨꯈꯛꯁꯨ ꯅꯠꯇ꯭रिꯌꯦ ꯉꯁꯥꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯗ꯭ꯔగ్ ꯂꯣꯔꯗꯁꯤꯡꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯔꯝꯗꯧꯕ ꯃꯥꯟꯕ ꯑꯃ ꯁꯤꯅ ꯑꯩꯒꯤ ꯂꯅꯥꯏ ꯚ꯭ꯌꯨꯅꯤꯀꯣ ꯗ꯭ꯔగ్ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯀꯔꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯉꯁꯥꯏꯒꯤ ꯐꯦꯟꯁꯤꯡꯁꯤ ꯂꯩꯈ꯭ꯔꯒꯗꯤ खितंग वाबा अदुगा फ्री रेजिम दो लेरगदी मदु याम हेन नुंगाइबा अदा आइना सु पंगगिदो ट्रक की केनो सि याम चाउना चदि होजिसे इजिकरा के मचाना ते नावाई लन पेंगलगी सांकुजागी लेरा बपोतु दगी होजिसिना पेन फोर्स हेंगलम दो मालेबा जेजि लगी पोते अदि मणिपुर का चाना बपोर को नतबा मणिपुर सि लालगा होल वर्ल्ड की के कनोदा अफ्रीकन कंट्रीज को सप्लाई तौरिबा मयाम अदगी अरब कंट्रीज की कनोदा सप्लाई तौरिबा मयाम सि मोया सोमदा खितंग रेस्ट्रिक्शन लापदगी सोमदगी अयाम सप्लाई तौबा मानबगी पोट अमसु मते सुम कनोनी मबी सामी ओने सोशल मीडिया दा कई थोलेबा मयाम दि सुम तौराना स्टडी तौरबदा डिटेल स्टडी दि नते याम हने कुछुम बदी कोय अदो कोय गी थौबुदि नते अदो तरा परमिशन ममने येंबा याबगी चांगदा दालंबा याय सुमंबा याय अदु येंबा कांदा मरोइबा सप्लाई सि होल वर्ल्ड की नोटि सेंटर सि साइड ओइरब्रा मदुगी तत्पसु माले अदुगी पोतु असागी खितंग लायन नबा कोगी इंडियन लॉ सिने खितंग फ्लेक्सिबल लॉ दनिना इंडिया मनुंग सितना मदुगी पोसि खितंग लाइबा माले असोंदा कनोरमदा एशियन कंट्री अंद सतो करगदी सिबगी दंदी डायरेक्ट लेगनिना असोंददी खितंग रिस्क ले हेन लेबा मालेबा अदुना संदा एटीएम तोरप कांदा कोगी प्री रेजिम जी हम कानबा जाने मोदा अदो मणिपुर की क्राइसिस ने मरम होरगा नमदना खागी तारगसु नागालैंड की मतेक्सिमगा मिजोरम की मतेक्सिमगा कलहौरगदी मोगी कनो सिकितंग कांदा गब्राना अदोंगी कनो दुता मियेंग दुता नापोय न तरोपसु मानबले यदु हजिक मोइना हारेबा पोछि नागा पीपल कुदिमा की लोइना पामबदि ओरमदोबो मानदे अदगी मिजोरम की सु हारेबा करछि मिजोरम की प्रजा मिशन प्रजा मयाम की अपुंदा पामबदि ओइदोबो मानदे ने खले मरमदि मिजोरम स्टेट इसेल्फ असागी ड्रग की कनोसी द थुदे इमुंग को दिमखि मोदी कनो ओरबगुमनेबा मिजोरम की आइजोल की अयाम फैमिली से कोगी रिहेबिलिटेशन सेंटर की टाइप लेरबदे मोची हाबति इमुंग दा दुम ममा मपान याना कोगी ड्रग से पिजरगा थंबा मसा मयामम लेरबने अकोगी जुनिको अकोगी इंफाल दो सोची क्राइसिस ऑफिस ममा मपान यारगा दुम पिजरगा थंबा मयामम लेरबैनी अबिधान सभा बिना कुलैनुगी कनोन स्वयं बोय बको अदुगम बबेन दु सप्लाई सी याम फजनो जिक्सिप खंगिबनिना मसिगी कनोसी कोगी यारिंकै मोइदा कोमनबगी फिगम अमदा अदुगी मियेंग अमदा नाकोइन न तवम बो बियाय हाबगी ऑब्जर्वेशन हम करेक्शन लानाइनी सब्जेक्ट टू करेक्शन माने सु थंबगे अदो येंगसे अकोय खितंग लेंगासिने खितंग मतिंग कोगदी सिमयाम से दुम मिरा लाइन कंट्रोल तौबदी याबो पोनी अदो लेंगा सु नथिंग फोक्री अकोय कनो खतनते मणिपुर गवर्नमेंट खतनते या गवर्नमेंट सु सिगी मतांग दिदि
ꯃꯁꯤꯗꯤ ꯂꯩꯕꯥꯛꯀꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯇꯧꯐꯝ ꯊꯣꯛꯏꯅ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗꯗꯤ ꯃꯊꯧ ꯐꯣꯡꯅꯗꯤ ꯍꯥꯏꯗ꯭ꯔꯤꯌꯦ ꯃꯣꯏꯁꯨ ꯑꯗꯣ ꯃꯣꯏꯒꯤꯁꯨ ꯔꯣꯜ ꯑꯃ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯃ ꯁꯔꯀꯥꯔ ꯄꯨꯂꯞꯇꯨꯃꯛ ꯆꯩꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯁꯤꯒꯤ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯀꯩꯅꯣ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯆꯦꯟꯅꯕ ꯃꯤ ꯌꯥꯎꯔꯝꯃꯒꯗꯤ ꯉꯁꯥꯏꯒꯤ ꯄꯋꯥꯔ ꯄꯥꯏꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝꯕꯗ ꯆꯦꯟꯅꯕ ꯃꯤ ꯌꯥꯎꯔꯝꯃꯒꯗꯤ ꯍꯥꯏꯕꯅꯤꯀꯣ ꯌꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯌꯥꯎꯔꯝꯃꯒꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯀꯩꯅꯣ ꯋꯥꯠꯂꯩ ꯄꯥꯠꯂꯩ ꯃꯌꯥꯝꯁꯤꯗ ꯃꯣꯏꯁꯨ ꯑꯗꯨꯝ ꯏꯟꯚꯣꯜቭ ꯇꯧꯔꯝꯕ ꯌꯥꯏꯌꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛ NSCN GPRNYA ꯊꯝꯕꯤꯕ ꯋꯥꯐꯝꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯨ ꯈꯖꯤꯛꯇꯪ ꯃꯅꯨꯡ ꯍꯟꯅ ꯊꯤꯖꯤꯟꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯊꯝꯕꯤꯕꯅꯤ ꯃꯈꯥ ꯇꯥꯕ ꯀꯣꯜ ꯑꯃꯇꯪꯒ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯑꯟꯅ ꯑꯃꯨꯛ ꯀꯜꯁꯤꯡ ꯁꯨꯕ ꯂꯥꯏꯁꯨꯝ ꯈꯃ ꯃꯆꯨꯝ ꯀꯥꯏꯅ ꯊꯧꯔꯝ ꯃꯄꯨꯝ ꯃꯤꯊꯨꯡꯂꯦꯟ ꯃꯤꯀꯨꯡꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕꯤꯌꯣ ꯅꯪ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯂꯥꯟꯁꯤ ꯅꯨꯃꯤꯠ 3 ꯈꯔ ꯂꯥꯟꯁꯤꯜꯂꯛꯑꯦ ꯁꯤꯒꯨꯝꯕ ꯅꯨꯃꯤꯠ 3 ꯈꯔ ꯂꯥꯟꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯃꯃꯥꯡ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤꯁꯤ ꯑꯩꯒꯤ ꯆꯔꯆ ꯃꯩ ꯊꯥꯕꯤꯔꯦ ꯑꯩꯒꯤꯁꯨ ꯃꯩ ꯊꯥꯕꯤꯔꯦ ꯍꯥꯏꯕꯔꯣꯝꯗ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ ꯑꯃ ꯀꯟꯅ ꯇꯧꯔꯝꯕꯅꯤ ꯆꯔꯆ ꯑꯃ ꯃꯩ ꯊꯥꯕꯗ ꯆꯪꯉꯤꯕ ꯃꯆꯥꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯆꯔꯆꯁꯤ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯈꯛꯀꯤ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯅꯥꯒꯥꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯀꯨꯀꯤꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕꯁꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ 30-35 ꯈꯨꯟꯗꯥꯏꯅ ꯇꯥꯛꯄꯤ ꯑꯗꯨꯗꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯒ ꯁꯨꯡꯅꯗꯪꯒꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯤꯇꯩꯈꯛ ꯂꯥꯟ ꯇꯧꯍꯟꯕꯁꯤꯗ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯅ ꯅꯥꯊꯩꯔꯒ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯒꯦ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯃꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯏꯟꯗꯤꯌꯥꯟ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯟ ꯑꯣꯏꯔꯕ꯭ꯔꯥ ꯃꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤꯒꯨꯝꯂꯕ ꯆꯤꯔꯕ ꯇꯥꯟꯐꯝꯁꯤꯗ ꯐꯨꯔꯨꯞ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎꯕꯅ ꯈꯔ ꯅꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏ ꯆꯔꯆ ꯃꯩ ꯊꯥꯕꯁꯤꯁꯨ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯒꯦꯁꯅ ꯐꯣꯡꯗꯣꯛꯄꯤꯕꯗꯗꯤ ꯃꯩ ꯊꯥꯔꯤꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ ꯑꯃ ꯇꯧꯔꯒ ꯍꯣꯠꯅꯕꯅꯦꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯕꯅꯤ ꯍꯧꯖꯤꯛ ꯑꯉꯥꯡꯗꯒꯤꯅ ꯑꯍꯟ ꯐꯥꯎꯗ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤꯅ ꯈꯟꯖꯩꯉꯁꯥꯏ ꯃꯤꯇꯩꯁꯤꯡꯅ ꯆꯔꯆ ꯃꯩ ꯊꯥꯈꯤꯗꯦ ꯍꯥꯏꯕꯁꯤꯗꯤ ꯉꯁꯥꯏ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯇꯕꯅꯤꯅ ꯃꯁꯤ ꯑꯔꯥꯏꯕ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯁꯥꯈꯤ ꯑꯣꯏꯕ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯑꯅꯤꯁꯤꯗꯪ ꯄꯟꯕꯤꯔꯝꯅꯕ ꯅꯣꯛꯆꯔꯤ ꯇꯦꯂꯤꯐꯣꯟ ꯊꯝꯕꯤꯁꯤ ꯁꯤꯡꯁꯨꯕ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯃꯩ ꯊꯥꯕꯒꯤ ꯋꯥꯐꯝ ꯈꯛ ꯅꯠꯇꯅ ꯃꯩꯇꯩꯒꯤ ꯂꯥꯏꯁꯪ ꯀꯌꯥ ꯑꯃꯁꯨ ꯃꯩ ꯊꯥꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯎꯅꯔꯦ ꯇꯥꯟꯅꯔꯦ ꯈꯪꯅꯔꯦ ꯑꯗꯨꯕꯨ ꯆꯔꯆ ꯃꯩ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯁꯪ ꯃꯩ ꯊꯥꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯔꯒ ꯃꯩ ꯊꯥꯈꯤꯕꯅೋ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯐꯅ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯃꯩ ꯊꯥꯅꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯤꯅ ꯍꯧꯕꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯍꯧꯔꯛꯄꯅꯤ ꯃꯈꯣꯏꯅ ꯃꯩ ꯊꯥꯕꯅꯦꯅ ꯎꯠꯅꯅꯕ ꯍꯣꯠꯅꯔꯒꯁꯨ ꯃꯌꯥꯝꯅ ꯈꯪꯅꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯣꯏꯕꯅꯤꯅ ꯃꯗꯨ ꯃꯥꯏ ꯄꯥꯛꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯃꯌꯥꯝꯗꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯡꯁꯨꯕꯅ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯗ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯒ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯈꯛꯇꯪꯅ ꯊꯦꯡꯅꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯦꯟꯗꯕ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯕꯤꯔꯝꯃꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤ ꯆꯔꯆ ꯃꯩ ꯊꯥꯕꯒꯤ ꯄꯣꯠꯁꯤꯅ ꯇꯣꯉꯥꯟꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯗꯤ ꯑꯇꯣꯞꯄꯒꯤ ꯆꯔꯆꯀꯤ ꯃꯩ ꯊꯥꯔꯨꯗꯦ ꯅꯥꯒꯥꯒꯤ ꯆꯔꯆ ꯃꯩ ꯊꯥꯗꯦ ꯑꯗꯒꯤ ꯀꯣꯡꯒꯤ ꯁꯤꯒꯤ ꯑꯇꯩ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯄ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯀꯕꯨꯏꯒꯤ ꯀꯔꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯒꯤ ꯆꯔꯆ ꯑꯝꯇ ꯃꯩ ꯊꯥꯗꯦ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯆꯔꯆ ꯃꯩ ꯊꯥꯏ ꯀꯨꯀꯤ ꯈꯛꯀꯤ ꯆꯔꯆ ꯅꯠꯇꯦ ꯃꯩꯇꯩꯒꯤ ꯆꯔꯆꯁꯨ ꯃꯩ ꯊꯥꯏ ꯑꯗꯨꯅ ꯀꯅꯥꯅ ꯊꯥꯕ ꯀꯨꯀꯤꯅ ꯑꯗꯨꯝ ꯊꯥꯕꯅꯦ ꯃꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯃꯁꯦꯟ ꯑꯗꯨꯝ ꯊꯥꯅꯕꯅꯦꯀꯣ ꯑꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯇꯨ ꯂꯩꯕꯅꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯔꯆ ꯃꯩ ꯊꯥꯕ ꯈꯔꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯃꯗꯨ ꯀꯩꯅꯣꯅꯤ ꯑꯦꯛꯁꯤꯗꯦꯟꯇꯦꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯃ ꯌꯥꯎꯈꯤꯕꯒꯤ ꯔꯦꯀꯣꯔꯠꯁꯨ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛ ꯄꯨꯈꯠꯂꯛꯏꯕ ꯆꯔꯆ 3ꯃꯨꯛꯀꯤ ꯀꯩꯅꯣꯁꯤꯗꯀꯣ ꯑꯗꯣ ꯀꯨꯀꯤꯅ ꯃꯩꯇꯩꯒꯤ ꯆꯔꯆ ꯃꯩ ꯊꯥꯕ 9 ꯑꯁꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯔꯣꯌꯦꯜ ꯐꯤꯂꯦꯝ ꯃꯣꯏꯒꯤ ꯆꯔꯆꯀꯤ ꯀꯩꯅꯣ ꯑꯃ ꯑꯣꯏ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯔ ꯃꯇꯤꯡ ꯇꯣꯡꯅ ꯂꯩꯔꯤꯕꯀꯣ ꯃꯣꯏꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯖꯅ ꯌꯥꯎꯈ꯭ꯔꯦ ꯃꯩꯇꯩꯒꯤ ꯆꯔꯆ 9 ꯀꯨꯀꯤꯅꯁꯨ ꯃꯩ ꯊꯥꯏ ꯑꯗꯨꯅ ꯆꯔꯆ ꯃꯩ ꯊꯥꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯑꯃꯈꯛꯅꯤ ꯃꯁꯤ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏꯁꯦ ꯀꯩꯅꯣꯗ ꯏꯍꯧꯁꯤ ꯉꯁꯥꯏꯒꯤ ꯃꯥꯏꯌꯣꯟꯁꯦ ꯑꯃꯗ ꯑꯃꯨꯛ ꯍꯣꯡ ꯑꯃꯗ ꯑꯃꯨꯛ ꯍꯣꯡ ꯍꯣꯡꯅꯕꯒꯤ ꯅꯥꯊꯩꯅꯕꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯁꯤ ꯀꯟꯐ꯭ꯌꯨꯖ ꯆꯠꯍꯟꯅꯕ ꯆꯃꯝꯅꯍꯟꯅꯕꯒꯤ ꯑꯗꯨꯒꯤ ꯂꯥꯂꯣꯡꯗ ꯄꯨꯊꯣꯔꯛꯄꯅꯦꯅ ꯑꯩꯈꯣꯏ ꯂꯧꯋꯦ ꯆꯔꯆ ꯃꯩ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯁꯪ ꯃꯩ ꯊꯥꯕ ꯑꯗꯒꯤ ꯂꯥꯏꯁꯪ ꯊꯨꯒꯥꯏꯕ ꯉꯔꯥꯡ ꯅꯍꯥꯟ ꯀꯩꯅꯣꯗ ꯀꯕꯨꯏꯗ ꯀꯩꯅꯣ ꯄꯨꯔ ꯆꯤꯡꯁꯤꯟꯕꯒꯤ ꯀꯔꯤ ꯋꯥ ꯑꯃꯁꯨ ꯊꯣꯛꯂꯛꯏꯀꯣ ꯑꯗꯣ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯔꯤꯂꯤꯖꯤꯌꯁ ꯋꯥꯔ ꯑꯣꯏꯅ ꯄꯨꯊꯣꯛꯀꯦꯅ ꯍꯣꯠꯅꯔꯝꯕꯗꯨ ꯃꯥꯏ ꯊꯤꯈꯤꯕꯗꯨ
เจียมุยาบริยังเกนะทำหัวในรังปะรีวิวเซนติเมนต์ได้ไอ้ดูก็ปูระกะยามจีกันว่าเช่political vision จีมังนะบะจิกเช่ political vision คิดถึงโทรเลยแบบมีอันเดียวก็จิก political vision โทรไปชีกังวลว่ามันจะสุขภาพปานเดียบไอ้คนที่ไม่ได้กูออนนิ่งแบบการบุษย์ไอ้คนที่ political vision โทรไปชีสุขภาพปานเดียบอาดูจำมันนะไม่ได้มาจาก political vision ด้วยแต่แต่ไม่ได้มาจากมาชิดถวายนะ religious sentiment นั่นไม่สักหลักเนี่ยนะไอ้มีอย่างที่อาดูไปเนี่ยอุจจาระอาดูกันว่าเช่ไอ้คนethics เนี่ยนี่ไม่ใช่เด็ดตัวนี่แต่น่าเนี่ยตัวรีโน่จีนี่คนเนี่ยจีกันฟิวชั่นดิเช่อาดูคุกกี้นะคนเนี่ยตายเลยก็อูเร่อาดูคุกกี้จีเดียคุกกี้เรียลเนี่ยไม่ใช่คุกกี้ที่โอ้ยเดี๋ยวมาเลยนะกันเลยจีเลยดูสิเช่สันจิตามาดามดีคุกกี้จริงๆยังไลน์ซีนที่เราวงกันเลยไอ้คนที่เปรีอาคุยแบบเช่นเช่นparamilitaryนะทำให้แบบปัจจุบันไม่เนี่ยง่ายแบบปวดเสียเสี่ยงตั้งเราทั่วแบบมาใช้กี่กันว่าสิ่งที่เช่นเช่นparamilitaryจะไม่กี่เกียนที่ได้กี่เห็นด้วยกันว่าให้เนี่ยออเดอร์มันตั้งปีละแบบก็ไม่ตอนนี้มาเท่าจำพวกตะวันตกแบบอาดูก็ไอ้คนที่ state force ที่พุ่งตัวเช่นตั้งปีละก็กันว่าใช่อิมพาเซงาออนเนี่ยทำแบบอาดูมันกันว่าสิ่งที่คุกกี้ที่จะต้องเชี่ยงกินเนี่ยกันเลยมื่อคนไล่ทำงานพอไปนั่งไปยังมาไปนั่งไปยังก็มื่อเดี๋ยวจิกใครที่กิโซฟาโปรโดยที่PDF สิยาวเรื่องเขาหายไปดีเมื่อกี้กันว่ากี่จินลมไปกี่ไล่แล้วมาปันยี่ machineries นั่นแต่ก็มาปันยี่ลานิเช่ยาวเรื่องนั้นเขาหลบมาคุยกี่คนไล่ดูก็คนนั้นมาคุยกี่นี่มาคุยกี่ลานี่เอกชีวมาตั้งด่าคุยกี่มันนี่คุยกี่ส่วนที่ทำไม่ทำตั้งเอกชีแล้วก็พาแล้วก็มาดูคุยกี่ legality กันว่าด่าไอ้ยิ่งมาเต็งนะMoisi sugumba mapangi nationalist ni mapangi sibani mapangi mitomi mapangi nomination sintang ai koina praman to we ngam ki betana adum moigi kan wasidum loi rabne ba moi campaign jin loi rabne ba dei international na da do dum yara roi da bane ba siju siri ne sida asima mayam tamam ba do ko no mayam yauri ni foreign nationalist yauri ne ba adu legally proof to adu ka foreign nationalist ne hayo ana mungaraga le ni de lo no hura la pu ni ba sinyam ಅದು ಮತ್ತೆ ಪ್ರೂಫ್ ಹೋಗಿಕಂದ ಅದು international na sabak phaga ಅದು lotion yara ba pone ba ಅದು lotion da ba sinbam ko yawi ba ಅದು shiri kana na sinni ಅದು ne ba ko ge ching ba yin ba che ಅದು wo ni ne ba ai ko ge yin ba ma sa khangdri ba cookie ne sum blind da tu ne le ba ai ko yin ba ching ba cookie ne tri ba cookie du di kunai ne ba nong mai gum ba ne ha ba nong mai do ko yin ne ba ne te ba ai ko ne pai ra gaชีวิตแบบสุยาเนี่ยเป็นนมไอ้คนที่มาตัวนั้นจะเลยเป็นนมไม่ตัวมาไม่มาอ่อนตัวก็สิ่งที่นั่นไอ้เนี่ยป่าเนี่ยมาตัวนั้นส่งตัวที่นมไม่ตัวไอ้ยี่ตัวสุยาเนี่ยแบบนมไม่ตัวไอ้ยี่เนี่ยเป็นนัตเตอร์แบบมาใช้นมไม่ไปที่ประตูเนี่ยเป็นยังไงบ้างดิฉันอาจจะคุกกี้ที่นมไม่กุ้งปนี่อาจจะคุกกี้ไปที่ประเทศกันนะอาจจะเนี่ยไปคุกกี้ยังไงบ้างดิฉันสิ่งอันเดอร์สแตนดิ้งที่ไอ้คุกกี้นิยามที่ดีอยู่เป็นคำริบานี่เนี่ยกันเลยแบบอาจจะตั้งมีอย่างที่ทำมาก็ไม่ต้องเช่นถึงสุนทรียไปยิงจีระด้วยอะไรก็ที่ไอ้คนลานจะไม่พักกันเนี่ยนี่เราเองอ่ะไอ้คนเดียวจิลานจะไม่ไปบระไม่ตีดีบระไอ้เงี้ยใช่มาคุยกันสมพันธ์จะเรียกว่าคุยกันสิ่งที่ไม่เอาพูดก็ไอ้คนจะนิ่งทำมีบระทำดับระตรงเลยปากีว่าก็ตัวโคจิเนี่ยไอ้คนจะพูดอะไรเดี๋ยวจะต้องมีเกี่ยวมาทั้งตาคุเรียนเนี่ยพอตะกี้มาทั้งตาไปกับตะกี้ลำเลียนยังก็จะมีสิ่งคนเลี้ยงไปอาดเราก็เลี้ยงฉันเงินบงงามเดียนี่ไอ้คนที่สุดเลี้ยงที่จะต้องงามเดียรู้สินี่มันจะไปยาดีรู้จิกเสร็จที่อยู่ที่ว่าดูไอ้คนที่นิ่งทำแบบมณีปูไอ้คนที่มณีปูจริงๆยังเคยยาวนะไอ้คนน่ะคุยกับเสร็จบ้านล้างบัตรเสร็จบ้านเด็กที่กันว่าที่ประกิติที่พัฒนาเนี่ยสิ่งที่พัฒนาเมาส์ที่พัฒนายังบัตรเสร็จบ้านก็ต้องแบบไม่ยามทิ้งการเสร็จบ้านเด็กที่ปุ่นิ่งง่ายนะฟรีลี่ไอ้ที่เริ่มทำมีคนเนี่ยจะเริ่มไปว่าเขาลงดูบุกไรเล็กเลยไอ้คนที่ปุ่นิ่งทำมีโปรนิ่งทำแบบประจาวันที่บราไปคุยกันSigi wa kan se bo ba ko gi kan wasi da kan se da pau dri ba ado si pau ro ko dine ba ko na da ka le ri se si bu de ba ko na ka sa gi si po si phang ni na ta ra ga di no mai ka pa ga ai si ka pa se kya di ya ra ro ni ko ru yong ma ro thang ji yong ngam dre ne si ko ado asi yo ba se kana ne yong ga do no sa gi lo ne yong ga do ne ba le ga ne yong ga do ne ba le ga ki ta ba ti ma ka po le baเนี่ยมาถึงตอนจะให้จะดูกันเนี่ยไปคนน่ะอย่างกันนั่นตาเลยแบบโพสต์อะดูครั้งเดียวที่แม่อันที่หายไปกี่ชั่ว
ตรงนั้นก็แค่น้องหลักก็ด้วยริบราอีกเพียงไม่ยามหลักก็ด้วยริบราดูสุขคุยสิ่งในมันดีสุ่มได้ไปยาแต่บางทีปวดเคยคุยยังกันไม่ทุเรศบ่ชิซูไอ้คุยอินดิเพนเดนซ์มังไงเนี่ยบ่ไอ้คุยนิ่งแต่ไม่ใช่มังไงเนี่ยบ่แต่สมัยน่ะนี่ยังชิคิดตั้งวันทั่วก็ยังนิ่งบ้างก็จะพาวเวอร์ดูคนละน่ะเป็นพี่น้องก็ได้เป็นพี่น้องเหมือนได้นะคุณอยู่ก็ฟังผมจะได้อันนี้คือคุ้มเลยแต่ได้เลยให้เป็นงั้นนะได้เลยวันนี้คุ้มไปยาแต่ว่ามาตั้งชื่อกันจะทุเรศก่อนนี่ก็ไม่ยากจริงคุณพานะให้ไปยาแต่ว่าสุ่มตั้งตัวเองဒီကလေးတွေပြောနေတာရှိစုငါဆိုင်ကြီးနင်းတမ်းပါတော့နင်းတမ်းနဲ့ငါနင်းတော့ possible ပေါ့ကြည့်စီလည်းလည်းဖားတယ်ပါခေါင်းတော့လည်းဖားတယ်ပဲရတယ်တော့ဒီဖိကုန်တို့လည်းပဲနေတာကိုယ်ကိုယ်ကိုစီကေရှင်ကန်ခုနညံပနံတော့ဆန်းတာနဲ့ဒီနေ့ချင်နေတယ်တမ်းทางเจอจันทุกมาคาตารักป่วยนะคุยกี่จุดวามเด็กของสังฟ้าวกี่มารักแต่ passenger train service ท่าสิกิลักลิบัตเตอร์เด็กเจนบะหัวรักนี่ให้ไปกี่ว่าพม่ากักเทียงนั่นใจกิโลเมตรยังเคยมังอารมณ์ช่างบะเรลเวย์บริงเนี่ยคุยเขาคิดว่าอิหร่านสินมารมวยรักกันแต่คุยกี่ passenger ไกโนซิเจนเบลล์คิดว่านี่ดูบุท่าสิกิลักลิบัตต่างแต่เด็กมุหัวรักนี่ให้ไปกี่ว่าพม่าเทียงนั่นบะสิตาบัดเดียมันดูง่ายดูบุมามั่งได้คุยกี่บัสซาร์บิกส์ฮาวล์เนี่ยนะคุยกี่ฮาวล์คิดว่าเลยมาได้ได้คุยกี่ยาวหันก็จะได้มาพัมมาดูยาวบังงำแต่นะฮัลลักคิดว่า security ก็เลยเนี่ยยาวชินคิดว่ากี่ว่าพัมไม่คุยตานะคิดว่าได้เลยดูบุเฮาจิกี้จุดบามจิกี้นะคงสังฟ้าวบุกี้กันโนตัวบ่าวก็ดูริบุกี้มาต่างสิที่ว่าจะก็ไม่ทำเป็นยังไงไอ้คนนี้คงสังเด้อแต่ไม่เนี่ยที่คงสังก็เลยป่ะแต่อินพาเลยก็ไม่คงสังบอกเจ้าก็ไม่ชัดตัวอีกแล้วที่เสียจะก็จะมาบิลังขยะตระบันนี่วะเขาใช้ได้เลยแล้วแต่ที่ตัวผมนั้นดีจังก็คือเป็นอะไรจะจังที่ยาวยาตระก็คือก็ใช่คือถ้าผมไอ้ที่ใช้มามั่งใจเนี่ยผมก็คือตัวสามัญเลยwhere is our independence ไอ้คนที่ได้เป็นอะไรคนนั้นนิ่งกันไม่ใช่ไอ้คนที่พูดกันจะได้เลยดีเกี่ยวกับอันนั้นห้อยคงจะทำบุญลาปฏิตาเป็นอะไรบ้างพูดใจได้กันเลยว่ากันน้องไม่ยามยืมแบบที่ช่างบอกที่พูดสลากของช่างเด็กนี่อินพันยุโรปชีที่หลานที่ได้ยาวกับขนาดแบบคอมมูนิตี้เขาเลยดีเช่ไม่ต้องตั้งเงินจริงขนาดแบบยาวเช่นไงมามั่งกี่คนเลยนะไอ้ที่เราเปิดตัวก็รู้ไม่ยามยาวที่คนที่นายเราก็อยู่เป็นน้ำลายกันไม่ใช่แล้วยาวกับเลยดีชินสุยาวกันเลยดีชินสุไอ้คนจะมาเที่ยงสุวรรณมันจะรู้มวยอยู่ได้ในคันเรียบดีเช่แล้วคนที่กันว่าจริงนะของช่างเด็กนี่สิบกว่าปีแล้วก็ชีไม่ได้driver จะเซฟไปยาร้อยไม่ได้กี่การจะเซฟไปยาร้อยเด็กนี่ต้องจำต้องเซฟไปยาร้อยก็อันนี้สิ่งมาเท็กซี่ก็ไม่น่า transfer ตัวบิลก็ได้กี่อะไรที่ปวดตัวอะไรที่ผลสิ่งที่น่ะมาเต็มปั๊มบิลก็ต้องง่ายเลยปะก็อันนั้นไปยาวดูแบบตามบุญจริงนะอันนี้กี่ขนมมาก็ดงจ่าบายด้วยแล้วดงจ่าตะบายด้วยแล้วอันนี้ขนมตัวมาขันน่ะเลยยาไปปวดตัวดูมาขัดที่เลยอันนี้แต่ดีแต่น้องการเนี่ยเป็นเสียดูมาไอ้นั่นเป็นอย่างนี้เป็นสิ่งไอ้นั่นผมจะไปได้ดูมาเลยเนี่ยแต่กี้ตัวก็มันน่ะพอไปกันได้สมัยนั้นกันตัวไปอะไร supply ตัวไปอะไรเซลล์ที่ตัวได้สันติไว้เลยไอ้ก็ตัวบ้ามันนั่นที่ของช่างกิจการที่ก็ที่โนเนจีเด็กที่ตำแหน่งลงกิจการก็เลยอยู่คนนี้นะมันดูสันติไว้ก็จะการก็เลยมีนั่นมันเป็นสันติไว้เลยน่าให้ไปยาบ้ามันที่ร่างตัวที่ดิสิโอ้ก็จะง่ายเลยกันไหนที่เราไปยาบ้าก็อินทาลิสอินทาเวสเด็กที่ดิสน์โคราชมันก็ง่ายเลยร่างตัวที่अते जीरांग ठोकरे का ना है भी आपकी जितना तो कि मनुष्य दा हूँ कोई रंग तो अपने अते ठोकरे है रगे दी पीसफुल हो रहा है बस तो अंदाज पी भी आए थे ना तो बार रिपोर्टिंग भी दमक तक काना गदरा तो मंगा रहे हैं खाना बस यानी चोंगना तो तो कि डेलीशियस जी फूड सप्लाई सी में पांडा दिन पता नहीं डिपेंड हो रहा है कुछ पहले से अरे जी मधु की फूड सप्लाई भी वो तुम्हें पढ़ना बहुत ना बता मधु में काना रहे अदु मंगा रहेไอ้คนน่ะขันน่ะก็ตัวก็สิตัวป้ามาดูกี่อินเปกล้านที่ได้ตัวป้าอินเปกที่ก็ตัววันเลยดีนั่นสั่นเลยแต่คนมารู้ว่าดีไอ้คนมณีปุรปุ่มบะดิสตริกตราตรุกสิงห์ตรงนั้นไอ้คนลอยโน่ได้สิงห์ปุ่งกันบัลลิงอ่ะมาแต่ดูไม่เข้าใจในวันจำสิโอ้ยถ้าก็จะรู้จ้ะมาจำสิสุลอยเลยดูบุ้งก็ใส่ดีกี่คนแล้วมาขัดไงแล้วก็เลยอร่อยบ่อยนั่นเราขัดจังเกฮัลโหล good morning good morning madam บิงเลยฟังให้พี่อ๋พอนตัวใจบัสลุงพัมเด็กวิเรียมชาร์เซนเดอร์เนี่ยมั้ยครับอร่อยบักกอลสวยเลยมาทำสุดเลยแต่ทำบีว่าฟังฮันบัดเมดามเดี๋ยวออนไลน์เกสต์คุยกันคุณน้องสรีงานกิสังไงเอ็กซ์เพรสเตอร์ยาวบ่ปองตั้งบุคคลสักกี่มั้ยให้พี่อ๋อสต
stop targeting naga haina koi naga gi apex body UNC na naga United Naga Council na happy pa pau ni koi United Naga Council hai bi base koi appeal loina Kokizo group aduga maitai singda makoida nungai taba provoke incident sing hai batare makha ta da tawidana ba gi appeal to ba wafam ni laksani ba wafam je hoji Manipur hai balam dam cha koi la ne theng na ri base mahidai da lan si da yaw da ba community sing chu la chi ki sai theng phang ba hai basi koi mahausa ra haina khalle Hamas amasi Israel gi koi lan pham da koi Israeli singna koi landa ba matam da Hamas ki mathakta makoina soibadagi makoigi lanpha oina laikiba mioi phawa masagi kanoi lanpha du bakta du mokai landu da sizaki haibata soibadagi asmaina lan nangiba lemdam sida koi atopa community singda saiteng khara phangba masigi suffer harti mahausa dum oibra aduna koi lamdam sida thoiba thogdo khutima koi tongan ba maram singdagi thokpo orga so hekta irang sida la sida singjalakna bagi mawong ma singchalaga hekta la sida ka pusalaga akoi maitai community singda to kari hain hekta lan sida singchalaga akoi mara lama oina bagi mata he thengajaba uhuji uji oiriba akoi UNC na phongbi reiba pausiga lan sigi mamang dagi tawriba thogdo wathok singsiga mari leinaraga akoi wala engage na phongbi reiba pausta kari wakron thambin ba hase wala engage ki wakron khata ja hoi oja matam di leitre do bu thambiri ba caller gi wafam sida tentak na oja gi wakhalon thambiramo itang chamna ajara Manipur ki irang se kogi communal ton lomda sum tajan laga communalism gi yam pataba kenoma kogi magi kenoma da sakana bo ona kogi podama dumani pai UNC na pukalaisi eni naga ama sokoda naga community ana pusala kogi poram kanela ada magi naga community du manunda brakar bata yaramadi buju dunkan gi hari tiga nambala ki adugumbadusu kitang yengdam changi hoi misam da sokodu nungaite ado misam natabra makogi naga manunggisu naga asibu naga community se ta puncheng tenga bra da question nama apa minga kalai bra chakot minga kalai bra adugi question nama su aina hangning ba hang badingam da ba malai adu mosu asogo po samane moida aina yam hangalaga angjiru baiti ku oide po ado tawadi ngasagi thogdo ama tawko matamda ngasagi communal ke no mo na hanu ti yeng base naga khakna te ko mete tangan rucing gi mete kap tangan ilai ba su ji so engkan da yam het tawre ko tangan na me so kan da pangan community ga ne to pusala ko gi podam gi communal ko anje karaga hongdo ngadi ro sai maram di tangan marak so pangan dona pumseng nate mete marak so mete lena pumseng nate naga markasu naga le na punseng nate mogi da su criminal adum lerangani mete gi su criminal adum lai adagi pang gi su criminal adum lai ni ado criminal mayam jing gi marakta makoi gi tolchaba impact to makoi gi tolchaba ke no mayam do to wato mayam do madu communal loina loina pusan gi na ai appeal taw ni ba adi hoi soina ba sibudi tambangam de ko bitan som ba yai bisan soinam ba yai ko ado ajana yenga kanda choke basi karina no ka jona kari kamai to bono ani tigana bagi mota achagi heta criminal logi wa mo ge yum daga sopya roi adagi pangan sopya roi abe pote to kala di adu di tongan ba kai tin to ani to tama mayon ju hong ne ba adon de ye gata ba achagi tawri poto kai no na pasana munna khanna biraga soi asoi ngan sing nganga bagi kogen pogi keno ma chu tori ma su dungoi le nari dana ko ada adon da sanjin naga wapam lamda tawba achagi kanona naga community na lan yaudran leida adu su kai de adu tabudabu achagi communal tonda atamnana aiku gi si sola ga de adu tawne da tawni ga bagi dare ma pungdo kono presu na ko ne ga heta ga tit to man ba ta tawna ga di adu ning den ngai to tawne ba adu mu de tawu ko adu ga aiku gi kano marak su maitu marak to dum loina ba maitai macha khudi maki loina pumseng ne na mo loina ba sun batau rani ne koina haru sungam de koi mara ga zum yaron dori ne karam to wadin yaron dori ne ado hari ba karam to bujin che ai koi gi yegna ba jing gi khulai ne ba naga criminal maitai criminal pangan criminal uki criminal chi koi gi mai ba che tugai ba pa me ba ai koi gi aseng ba yegna ba jing gi di jo khulai ne mo gi tul ne ba asiju ko ande sento go dong ne ba na kari de kari ni la kese
ꯑꯗꯣ ꯃꯣꯏꯗꯨ ꯁꯤꯖꯤꯟꯅꯔꯒꯅꯦꯕ ꯏꯔꯥꯡ ꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯀꯗꯣꯏꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯁꯔꯧ ꯂꯥꯡꯗꯨꯗ ꯑꯩꯈꯣꯏꯒꯤ UNC-ꯒꯨꯝꯕꯅ ꯑꯗꯒꯤ ꯑꯦꯅꯤ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ CSO-ꯁꯤꯡ ꯄꯥꯡꯒꯟꯒꯤ ꯂꯩꯔꯤꯕ CSO-ꯁꯤꯡ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ CSO-ꯁꯤꯡꯅ ꯑꯗꯨꯒꯨꯝꯕꯒꯤ ꯂꯥꯟꯗꯨꯗꯗꯤ ꯊꯤꯡꯅꯒꯨꯝꯁꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯑꯗꯣ ꯑꯗꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯗꯕꯀꯣ ꯑꯗꯣ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯑꯦꯖ ꯑ ꯍ꯭ꯌꯨꯃꯦꯟ ꯃꯤ ꯑꯃ ꯑꯣꯏꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯤꯁꯝ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯌꯦꯡꯉꯒ ꯃꯗꯨꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯋꯥꯈꯜꯁꯤ ꯇꯝꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯅꯤꯅ ꯈꯜꯂꯤ ꯍꯦꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯤ ꯀꯃꯨꯅꯦꯜ ꯂꯥꯏꯟꯗ ꯄꯨꯁꯤꯜꯂꯒ ꯇꯧꯅꯔꯛ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯁꯤ ꯄꯨꯟꯅ ꯄꯥꯟꯕ ꯌꯥꯔꯣꯏꯌꯦ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯥꯔꯣꯏꯌꯦ ꯑꯃꯁꯨ ꯂꯣꯏꯅ ꯑꯋꯥꯕ ꯆꯩꯊꯦꯡꯁꯤ ꯂꯣꯏꯅ ꯐꯪꯅꯅꯤꯌꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯃꯨꯅꯦꯜ ꯇꯣꯟꯁꯤ ꯈꯤꯇꯪ ꯊꯥꯗꯣꯛꯅꯁꯤ ꯑꯗꯨꯒ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯂꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯅꯩꯅꯕ ꯌꯥꯕ ꯃꯥꯏꯀꯩ ꯑꯗꯣꯝꯁꯨ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯁꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯧꯖꯩ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯏ ꯄꯥꯎꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯏ ꯄꯥꯎꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯑꯣꯖꯥ ꯗꯣꯛꯇꯔ SM ꯁꯅꯁ꯭ꯌꯝ ꯑꯦꯀꯥꯗꯃꯤꯁꯤꯌꯟ ꯑꯣꯖꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯇꯦꯂꯤꯐꯣꯟ ꯇꯧꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ YouTube ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯔꯦ ꯏ ꯄꯥꯎꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯏ ꯄꯥꯎ ꯉꯁꯤꯒꯤ ꯈꯪꯃꯤꯟꯅꯁꯤ ꯏ ꯄꯥꯎꯗ ꯑꯣꯟꯂꯥꯏꯟ ꯒꯦꯁ ꯑꯣꯏꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯗꯣꯛꯇꯔ SM ꯁꯅꯁ꯭ꯌꯝ ꯑꯦꯀꯥꯗꯃꯤꯁꯤꯌꯟ